of Manipur Finding the Voices na sinjaba Manipuri literature da henna khangnanabagidamata tawjarapa program asida yawbibagi thagachari idengsinbiduna leire akoigi virtual set sida aigi yamna nuksijarabi ima mayamna oja sarojna dini khomram haina mingaubiba ima busu ahanbamaktada khurumjari ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯁꯨꯞꯆꯤꯜꯂꯒ ꯈꯣꯏꯔꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ Yengbiriba pumnamaknasu ngasi yausang horakpada yausanggi nungaiba paujel pijari aduga kadaidagi yengbiraibano haibadu akoida comment tawbirau aduga aina technically amtang ai check tawjage aduga akoigi listener singnasu second amtang lobiraga social media da share tawbiyu akoi ngasi tamminnasi aduga hena Manipuri literature gi se khangminnasi mathang changbirai hujik ado changba ngai ringai sida aina su technically check tawjage ima da sinajarage ima kamai tawbiri haibadu akoi myam amtang paujambi samna harabada aigi karmaina tawri haiba taragadi ai sum nuai ka haibagi mongduni kaiginoida huji corona tapthare haiduna laithupadi yade huji anauba kaino si amu lakpadona tawi adu section da bayade section na adu corona lakni desu koina atopa na ba mayam dengu na rai marak kang rai hing rai mayam se sauraga lei adu gisu thojo hendona akoigidi iram khonglamsi yam phattaba aduga akoigi phatha haudi paisanbagi habit se akoigi lepak sida aruanandi amna pamjaraga su phatha haudi sikaida thammaga phagadage habadu adugi subject madi iwat panina kangi area dadi kang yam leire aduna kang leiraga su akoigi harau kumai aduga kanodi tokpa yade naraga su karigino da akoigi tradition gi oiba yaksang haibase akoigi paipo haktagi adum chanadana laaba tokpa yararoi doba yamna ngalingei matamdagi hona akoigi yaksang ahansingna thaban chongba hujiti ben na katawdana yang kuirabagi mamangdagi akoigi matamdagi hona ben na chongnaramba adagi mamangagi ahansingna kaino isai saaga isai si hallaga kummaga maina ka akoi masente interact tawnabagi adumba wari makhasi lepa letana satharakpani adubu corona gi sahi ani gumbadi Manipur da su yaksang gumbase amata tawde tawatu aduga akoina amadana akoina numisi yang ka thopa akoi se numitaruni tareni ayeng charau bhawa thaban jongbagi lambi sina adum lakpa akoigi any festival ama lakpa matamsida nongma khakna loisanbasi ngamnadaba haitare akoi se khara adi luhongbo makta oiro numitaruni adagi charaubo oiro maitai charau hindu charau smai tawdana extravagant khara oirak chatpanina paisa su yam chatpa matam su yam mangba smai tawi ado handaki kainodi yaksangi di aigi damaktadi yamna puming nungaiba amani aina ai thamjage kariginoida aina angangsinggi ai ang friendly oina angangsingse wari masa mamamga hanghaurakanda moigi kaino ka che paisa ni ba haidana koi matamdagi adom traditional gi chanadana lakpase adum hujiksu adubu ngasai sports na mahut chinbasi yaksang to ase haiba nate adubu sports si ngarangdagi adum haukhre yaksang su adum tawi yaksang mai thadana angangsing nakathenggi do pung ai taret tu tare makhai bo ai get ki wangmada angangsing si entertain tawdana hangdana kanai machano kaino ina paisa nungsa pidana admaina tawi adunga si ayuk si ay angang lakadrai nangaibada matam amadadi akoisu yaung antaga hogatlaga admain tawrambani adu akoigi aboki mayumda inegi mayum thidana kanusijani ado aina askumsi si loin tu omane to kitang thendaraga angang tara mari manga gumba admain lai nupin jan pa
ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤꯃꯗꯤ ꯀꯥꯎꯗꯅ ꯆꯠꯊꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯂꯥꯏꯐ ꯇꯥꯏꯝꯗ ꯆꯍꯤ ꯑꯃꯗ ꯑꯝꯇꯪ ꯄꯩꯁꯥ ꯅꯤꯕ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡꯅ ꯄꯩꯁꯥ ꯀꯩꯁꯨ ꯅꯤꯗꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯅꯤꯕ ꯑꯗꯨꯒꯨꯝꯕꯁꯤꯁꯨ ꯅꯤꯔꯒ ꯕꯤꯈꯥ ꯅꯤꯔꯒ ꯆꯠꯄ ꯀꯩꯗꯧꯕ ꯑꯗꯨ ꯂꯣꯏꯅ ꯇꯣꯛꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯕꯁꯦ ꯑꯩ ꯉꯔꯥꯡ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯋꯤ ꯍꯥꯏꯔꯒ ꯉꯔꯥꯡꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯔꯕ ꯃꯇꯨꯡꯗ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯤ ꯃꯤ 70 ꯃꯨꯛꯇꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣꯝꯅ ꯀꯔꯝꯅ ꯌꯥꯎꯁꯪ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯖꯕꯁꯤ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯄꯥꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯦꯖꯦꯟꯗꯥ ꯑꯁꯤ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯌꯥꯎꯁꯪꯒꯤ ꯖꯣꯏꯄꯔ ꯑꯃ ꯏꯜꯂꯒ ꯊꯣꯔꯛꯄꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯅ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯖꯣꯏꯄꯔꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯖꯣꯏꯄꯔ ꯑꯃꯃꯝ ꯏꯟꯕꯁꯤ ꯑꯗꯨꯝ ꯆꯠꯅꯔꯛꯄꯅꯤna ꯃꯥꯁꯨ US ꯖꯣꯏꯄꯔ ꯏꯜꯂꯒ ꯉꯁꯤ ꯁꯣꯁꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯁꯤ ꯑꯩꯅ ꯆꯠꯊꯖꯒꯗꯧꯔꯤꯕꯁꯤ ꯍꯤꯖꯕ ꯑꯉꯥꯍꯜꯒꯤ ꯖꯍꯦꯔꯥ ꯍꯥꯏꯕ ꯎꯄꯟꯌꯥꯁꯁꯤꯅꯤ ꯎꯄꯟꯌꯥꯁꯁꯦ ꯑꯩ ꯆꯦꯞꯇꯔ 6 ꯐꯥꯎ ꯑꯩ ꯄꯥꯖꯈ꯭ꯔꯦ ꯉꯁꯤ 7ꯒ 8ꯒ ꯄꯥꯏꯖꯒꯦ ꯑꯩꯅ ꯆꯦꯞꯇꯔ ꯑꯃꯈꯛꯅ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯄꯥꯒꯗꯧꯔꯤꯕꯁꯦ ꯅꯨꯃꯤꯠꯁꯤ ꯐꯅꯌꯥꯝ ꯆꯪꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯋꯤꯛ ꯑꯃꯗ ꯅꯨꯃꯤꯠ 6ꯅꯤ ꯄꯥꯖꯔꯛꯏꯁꯦ ꯑꯗꯣ ꯆꯦꯞꯇꯔ 7ꯗꯒꯤ 7ꯒꯤ ꯃꯃꯥꯡ 6 ꯐꯥꯎꯗ ꯅꯨꯃꯤꯠ 6ꯅꯤꯁꯤꯗ ꯆꯦꯞꯇꯔ ꯑꯅꯤ ꯄꯨꯡꯕꯥꯁꯤ ꯄꯥꯕ ꯉꯝꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯧꯖꯕꯅꯤ ꯉꯝꯅꯃꯛꯅ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯆꯦꯞꯇꯔꯁꯤ 36 ꯆꯦꯞꯇꯔꯅꯤ ꯑꯗꯨꯒ ꯂꯃꯥꯏꯅ 364ꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯡꯀꯛ ꯆꯥꯎꯕ ꯀꯩꯅꯣ ꯑꯃ ꯎꯄꯟꯌꯥꯁ ꯑꯃ ꯑꯣꯏꯕꯁꯤꯗ ꯑꯩꯍꯥꯛꯅ ꯁꯤꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯊꯖꯔꯒꯦ ꯆꯦꯞꯇꯔ 7ꯗꯒꯤ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯃꯔꯛꯇ ꯑꯣꯏꯅ ꯃꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥꯁꯦ ꯄꯥꯎꯡ ꯇꯣꯝꯕꯤꯅ ꯑꯣꯖꯥ ꯇꯣꯝꯕꯤꯅ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯅ ꯃꯍꯥꯛꯅ ꯄꯥꯈꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯔꯦꯡ ꯈꯔꯁꯤꯗ ꯖꯍꯦꯔꯥꯒꯤ ꯁꯤ ꯌꯥꯝ ꯐꯖꯅ ꯅꯩꯅꯔꯝꯕ ꯃꯍꯥꯀꯕꯤ ꯖꯍꯦꯔꯥꯗ ꯎꯠꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯍꯥꯏꯕ ꯇꯨꯄꯤꯛ ꯃꯆꯥ ꯑꯃ ꯑꯁꯤ ꯃꯔꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯑꯣꯏꯅ ꯑꯇꯥꯕꯁꯤꯡꯗ ꯏꯆꯥꯁꯤꯡꯗ ꯏꯁꯨꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯦꯅ ꯈꯟꯖꯗꯨꯅ ꯑꯩ ꯃꯔꯛꯇ ꯁꯨꯝ ꯌꯥꯟꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯅꯨꯃꯤꯠ ꯑꯃ ꯂꯧꯈ꯭ꯔꯒꯗꯤ ꯄꯨꯂꯞ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯑꯇꯥꯕꯁꯤꯡꯁꯤꯗ ꯍꯧꯗꯩꯅ ꯂꯣꯏꯐꯥꯎꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯎꯠꯂꯤꯕ ꯃꯑꯣꯡꯁꯦ ꯁꯤꯅ ꯑꯩꯅ ꯃꯔꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯅ ꯑꯩꯍꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯑꯗꯨꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯩꯍꯥꯛ 3 ꯁꯨꯕ ꯃꯇꯥꯡꯁꯦ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯖꯔꯛꯀꯦ ꯍꯧꯖꯤꯛ 3 ꯁꯨꯕ ꯃꯇꯥꯡ ꯖꯍꯦꯔꯥ ꯍꯧꯖꯔꯦ ꯀꯨꯟꯖꯣꯅ ꯑꯃꯝꯕ ꯑꯍꯤꯡ ꯊꯃꯣꯏꯒꯤ ꯄꯥꯛ ꯆꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯣꯔꯛꯂꯦ ꯄꯥꯠꯄꯥꯟ ꯑꯣꯏꯅ ꯇꯧꯕ ꯑꯇꯣꯡꯕ ꯄꯜꯂꯤ ꯑꯃꯒꯤ ꯃꯊꯛꯇ ꯂꯝꯕꯤ ꯈꯪꯗꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯑꯄꯥꯛꯄ ꯏꯁꯤꯡ ꯑꯃꯒꯤ ꯃꯄꯥꯟꯗ ꯑꯣꯏꯔꯝꯂꯦ ꯋꯥꯍꯤ ꯐꯥꯎꯕ ꯈꯣꯡꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯈꯣꯟ ꯋꯥ ꯑꯝꯇ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯕ ꯅꯤ ꯋꯥꯍꯤꯅ ꯈꯣꯡꯕ ꯄꯤꯛꯈ꯭ꯔꯕ ꯇꯤꯟ ꯃꯆꯥ ꯑꯃꯅ ꯈꯣꯡꯕ ꯐꯥꯎꯕ ꯇꯥꯕ ꯃꯇꯝꯗꯣ ꯈꯣꯡꯈꯤꯗ꯭ꯔꯦ ꯆꯤꯛꯄꯒꯤ ꯃꯊꯛꯇ ꯆꯤꯛꯈ꯭ꯔꯦ ꯃꯊꯣꯟ ꯀꯥꯔꯛꯄ ꯃꯥꯏꯊꯣꯡꯅ ꯑꯣꯏꯔꯕ ꯅꯤꯡꯁꯤꯡꯕꯒꯤ ꯊꯥꯖꯅ ꯅꯣꯡꯄꯣꯛ ꯂꯣꯝꯗꯒꯤ ꯉꯧꯔꯨꯅꯅ ꯊꯣꯔꯛꯂꯦ ꯅꯨꯡꯗꯥꯡꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯅꯤ ꯑꯍꯤꯡꯒꯤꯅꯤ
nungdang sandhyagi nate ahingini mikup aduda amamba adumang khare angauba mangan ado ipak aduda saitharagle imai cholaba ipak adugi ithak aduda thamna thuiba ningsingbagi thaja aduna kumtharakduna thaja lakha ama thokna iruiduna sanabirare athengbada achikbada thamoigi tamlaba lamdam asida kunjodi kumai yengduna leithokle adi nature duga maga leinariba mariduni man taise mamana ibungo namu hakta uijaruro hairei kunjodo mamana ohumlak haiba adu phawba khumde matamado kunjo leite kumai yengi mamana khanbadi tumda chadabana matam kuiraklabasida sauningba yawraduna tawbara haiduna lepi ade mamaga machasiga leinariba marise mamasi yaonba bahongamdraba matamgi mamadu oireba aduna maga mabani da leijaba duda magi masanupado amuk kaino aikoigi tumba phangdaba chaba matam chan charaktaba sida mamasina urakpado gyandi adum taribanina asumai tawdana aduga kunjona huji wakhangi ipak amada luppaga mamagi sebadi tawna wakhan mondrang churaga leibadugi sinari duni kabinam ha kabina tharise kunjona mama na kobatade mama na nongkhongba akanba nungsit sitba dusu tade mama di kunjogi damakta khanbada nongkhongba phawba tadabani kunjodo makhuti mama bu itatatana nali ari mama gi manak tuda man phamaga makhutu de nanba adu mai wakhanduna atopa amada magi kaino duni laise ahumlak kawba khumdaba sida mama do wamanduna chaurabani haina mabuktuda khankhare mama na magi naliba makhut ado phare aduga ima somdang haktang chepke nangsung hak uiru ima sutumba mukta themge adi machado kaino machado da potha ningba aduga mama su man tumba themdragadi tumba yadaba adi magi thamoigi leiriba masada leiriba punamak loinabak magi function du walakpaduni mamase masa pai ba matamduda kunjona ha ima kadawraba aina mama na masa pai pada mana khangboy kai boy hairi ngaya uijaru ima sutumba amukta themgene phare ima haina kunjoda hogat khare mama di kunjona phamung changduna hiphi de haiba si su kare amata ta khidare anabagi maicha aduna masagi cinta anan khiduna utupta bagumna ta aduna leiri aduna mama machagi so mukhanba aduga magi indri kayat nungi awaba situ amukhangba magi anabagi phibam siga jamini adusu ngachai numit tabagi adwaida kunjo khoida lami mabani se amna wahi ka se kunjogi mafamda haibadadi hek koijadaba aduga adumai tawdana moise lakthok lakchin adum tawba wari saba makai saraga pung tara taramathoi taba adwaida hankhibani adi nungdangi ko atai lamfaida hairudana pung ama makai tabada tumthabada mangari jamini ase yumjauga tainaba awang thangbada leiba magi yawong sang aduda matom talle adi jamini se su lifestyle se khoina naina daba yade ko ma se nupi mapan thiramaba loinaba maga chana dadana macha su kasu yaudana ma mathanda akoigi tapthokpa tapthaba yumjau magida tapthaba ka amda leiba awang thangba leiba magi yawong sang haibadi kaino ru akoina macha singse nupi angang thira aba matamdadi kitang separate oina na baidana semba kado adubo akoina yawong sang kowi mita mani maitei lepaki hanchang ase sudraba suwatre haibadi yaraba mini aidi mi mayam chi mantinare nupi makta mapan thira mabani nupi singsigi karmai tawi ga se mal loi khangi haiba adu puna mak pana marigi lamchat wangang khanglaban pani pana mariedi pana di kari buko gebo ekoina ekoi sanaba matamda kangjai sanabada mungna sanabada mangai matamda awang pana makha pana haise group to adugi moigi adubu ekoina kaino pana haina kaurei pana si ming khakta nati
aduga ma sana roi bu hairo ama bu kangjei bu hairo chagol bu hairo panagi awang panagi makha pana aduga sumai tawdana akoina akoigi maitrabak sida tholaga lakpa mingthoni pana mari gi lamchat wangang khanglaban pani asuki mati pana mari di chawra chawa khungang mari ni ne haiba hanglaba amatang mayumda phamduna misak takpa ngamba jamini ni jamini se asuki mati yamna mai yamno lesi yamna aikoigi yumban bagi yungi kari kara loina bak ma se gyan taraba mai ke asomdani haiba lepadi ngamdi ta jamni haina mangoi hawoi tai edi ma se jamini hoida mama sina nang chaluro tumjaruro haibada mai ta jamini mayum sida unglai ni ahin sida mamit pangthokpa yade amuk ta khidare jamini di tumthab dangari ba bhamna oirama le haina khali hogatuna thong hangdoi hai thong hangdoke haiduna matomda amuk tawi hodi hogatre hogapa chongamda bado amuk tumthakare nong na marol mangang bane aduga nusit ne asina ko bangang bata bala makile pa ingam ngamdana ngamdaba matam ama oirei tumbada nungairaba amamba chatningba mina lamjawda mi oknadraba matam haibedo khamthenglabadi matam ai mi pongam chatha matam kiganba mina nikpa matam yamna hingnong yaigi yamki ba matam amsu leibane akogi time che yamki jaba adugi scenery duni aibana thabiri se mang thangna paitharakpa nong matungi makha thangba saruktagi tattuna chawraba nong matum ama lanna nungsit ahangba yengduna top hectare inung taba horapa nungsisu humbada hek paithaki hek toki nungsit marakta hek sitli nongga nungsika yang pro tajamni haina koki mang oina amuk tarakle jamini na kanano hai kauri bara khumi bara haiba che akoga so khumbasu nakong mari mak amata sengdare aidi makhondugi sound na minute mari manga sarak sinare adara matamdo singnara duna jamini na mon makhada makhut thingjan-duna torch light thibada leitare light ti phurikhau da lehore lawge haiduna chokri chana changbada makhon piktakna ta jamini haiba ase tare khona du khangle jamini na amu hanjinduna tasinadana tumdana leithokla sirane haina khanbada tadri makhai kogadaba mitani haina torch light adu lawraga thong hangdokle jamini na khangna aima kaidore hai imung kaka changdana thong mayai da letuna kunjona kaisu tawde karino adudia sum hairaga kunjo do amamba changkhiduna jamini gi khudada ngek he khongkhale jamini gi khuda aidi gaino mana hippiba phamungdo apikpa akoidi phamjao haiba maga khuda haiba maga kangthonse makhan ani ni aikoina imungda thanari se adu hujik madu amuk kai gre adu phamjao haiba siga na jamini na hippiba se khuda aidi kangthon piktak tawbaduda ngek he phamthakre jamini na light adu kaptuna kunjogi mamangda lepure hangi kari tawrage haibani kari su tawde adudi kari ginina ta jamni unage lakpani kari gino somwari saningduna tawbani aina khange nangi se isela ho bara imadi kanaga lehogi lakte kana su lehode nong nungsit asisu yona kallaba nongyai matung asida ima matomda hundoklami thong kanana lolhowi nang ngauduna chatlarani ai mekhet leitare thongmai su khatpa yara ro chalo paji khoi taraga kari khallani chalo hayeng sarasi aidi tarla aba aidi matamdo yam chadraba aigi mekhet yauri se haiduna jamini da pire mekhet ong su pishalle jamini na lalte na ju yenge thau yaudare hai kunjo do changduna nikduna tabada thau yaure ma chakhina baina mana tongan ba wafam singse pushalle imni yauri basidina haiduna lantern ado kunjo na chukhalle mahoi ani isi na nokle amuk noe idea din nungsina ba ani oiba machin manau marup sunatri mayamba gumbani mana su tajamni haina kauriba kunjo na tajamni
ꯃꯤꯕꯨ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯡꯗꯦ ꯍꯥꯏꯕꯅꯤꯗꯅ ꯃꯥꯡꯕꯒꯤ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤꯗꯅ ꯃꯥꯡꯕ ꯍꯥꯏꯕ ꯄꯣꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯐꯠꯇꯕ ꯊꯕꯛ ꯐꯠꯇꯕ ꯄꯣꯠꯄꯨ ꯇꯧꯕ ꯖꯥꯇꯤ ꯃꯤ ꯑꯗꯨ ꯃꯥꯡꯕ ꯀꯧꯏ ꯍꯨꯔꯥꯟꯕ ꯕꯥꯃꯣꯟꯕꯨꯗꯤ ꯃꯥꯡꯗ꯭ꯔꯒ ꯃꯄꯣꯛꯉꯩꯒꯤ ꯐꯠꯇꯕ ꯑꯁꯨꯝ ꯇꯧꯔꯛꯇ꯭ꯔꯕ ꯑꯉꯥꯡ ꯑꯃꯕꯨꯗꯤ ꯍꯔꯤ ꯑꯉꯥꯡ ꯑꯃꯕꯨꯗꯤ ꯃꯥꯡꯒꯗꯔꯥ ꯍꯔꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯍꯔꯤꯖꯣꯟ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯗꯤ ꯖꯥꯠ ꯚꯦꯗꯁꯦ ꯌꯥꯝ ꯈꯥꯏꯕꯅꯤꯅ ꯍꯔꯤꯖꯣꯟꯒꯁꯦ ꯍꯧꯖꯤꯛ ꯃꯈꯨꯠ ꯃꯣꯏ ꯁꯣꯛꯎꯕ ꯏꯁꯤꯡꯒ ꯀꯠꯊꯛꯇꯕ ꯑꯦꯔꯤꯌꯥ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯅꯪꯗꯤ ꯈꯪꯕꯔꯥ ꯃꯈꯣꯏ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯅꯪꯗꯤ ꯈꯪꯕꯔꯣ ꯈꯪꯉꯤ ꯈꯪꯂꯕꯗꯤ ꯃꯗꯨ ꯃꯉꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯧꯗꯦ ꯃꯥꯡꯒꯗ꯭ꯔꯥ ꯃꯥꯡꯒꯅꯤ ꯀꯔꯤꯒꯤ ꯇꯧꯔꯛꯄꯒꯤ ꯗꯣꯁꯅ ꯃꯥꯗꯤ ꯇꯧꯗꯦ ꯃꯄꯥ ꯃꯃꯥꯅ ꯇꯧꯏ ꯃꯥꯕꯨ ꯇꯧꯔꯛꯀꯅꯤ ꯖꯥꯇꯤꯒꯤ ꯏꯒꯤ ꯒꯨꯟꯅ ꯐꯠꯇꯕ ꯃꯤꯅ ꯑꯐꯕ ꯃꯆꯥ ꯄꯣꯛꯐꯗ꯭ꯔꯕ꯭ꯔꯣ ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯗꯣꯛꯂꯒ ꯐꯕ ꯃꯌꯥꯗꯅ ꯍꯥꯏꯅ ꯀꯅꯥꯅ ꯍꯥꯏꯕꯒꯦ ꯐꯠꯇꯕ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯂꯒ ꯐꯕ ꯃꯌꯥꯗꯔꯦ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯍꯥꯏꯕꯒꯦ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯃꯥꯟꯅꯕꯔꯥ ꯃꯤꯕꯨ ꯀꯔꯤꯒꯤ ꯃꯥꯟꯅꯗꯅꯤ ꯃꯔꯦꯕꯣꯞꯅ ꯕꯥꯁꯤ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯤ ꯋꯥꯒꯤ ꯃꯈꯜ ꯑꯃꯅꯦ ꯕꯥꯁꯤ ꯍꯥꯏꯅ ꯈꯣꯡꯅꯕ ꯀꯩꯅꯣ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯣ ꯈꯣꯛ ꯍꯥꯏꯕ ꯋꯥꯁꯦ ꯃꯦꯔꯥ ꯌꯨꯡꯕ ꯌꯥꯕ꯭ꯔꯥ ꯈꯣꯛ ꯋꯥꯁꯤꯅ ꯃꯦꯔꯥ ꯌꯨꯡꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯑꯀꯨꯞꯄ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯌꯥꯝ ꯌꯥꯎꯏ ꯈꯔ ꯅꯦꯝꯃꯤ ꯍꯥꯏꯒꯦ ꯑꯗꯨ ꯃꯉꯥꯏ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯔꯤꯕꯣꯞꯁꯨ ꯃꯈꯣꯟ ꯈꯔ ꯆꯥꯎꯏ ꯍꯥꯏꯕ ꯃꯉꯥꯏ ꯀꯔꯤꯒꯤ ꯕꯥꯁꯤ ꯁꯥꯕ ꯌꯥꯗꯅꯤ ꯇꯥꯅꯤꯡꯗꯦ ꯏꯕꯨꯡꯉꯣ ꯃꯔꯤꯕꯣꯞ ꯕꯥꯁꯤ ꯁꯟꯕꯨ ꯈꯣꯡꯍꯜꯂꯨ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯃꯈꯣꯟꯗꯨ ꯊꯣꯛꯇꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯀꯨꯟꯖꯣꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯅꯣꯛꯏ ꯖꯥꯃꯤꯅꯤꯗꯤ ꯆꯥꯟꯅꯅ ꯁꯥꯎꯔꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯅꯤꯡꯂꯤꯕ ꯑꯗꯣ ꯑꯩꯅ ꯀꯔꯤ ꯀꯥꯟꯅꯒꯕꯅꯣ ꯑꯔꯦꯝꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯊꯧꯑꯣꯏꯗꯅ ꯇꯥꯕꯤꯗꯕꯅꯦ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯤꯠꯂꯩ ꯈꯤꯇꯗ ꯂꯩꯇꯣꯜ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯕꯗ ꯆꯍꯤ 19ꯒꯤ ꯂꯝ ꯎꯔꯤꯕ ꯖꯥꯃꯤꯅꯤꯅꯦ ꯅꯪ ꯈꯪꯗꯔꯥ ꯅꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯅ ꯁꯤꯡꯖꯕ ꯁꯥꯕ ꯑꯗꯨꯗꯤ ꯄꯋꯥ ꯑꯃ ꯆꯟꯕ ꯆꯦꯅꯥ ꯁꯦꯒꯥꯏꯈ꯭ꯔꯒ ꯉꯥꯛꯄꯤꯒꯅꯤ ꯅꯍꯣꯏ ꯅꯍꯥꯔꯣꯟꯅ ꯁꯤꯡꯖꯕ ꯁꯥꯕ ꯑꯗꯨꯗꯤ ꯄꯔꯥ ꯑꯃꯅ ꯆꯦꯅꯥ ꯁꯦꯒꯥꯏꯈ꯭ꯔꯒ ꯆꯤꯟꯗ ꯄꯨꯗꯨꯅ ꯆꯍꯤ 30ꯒꯤ ꯃꯃꯥꯡ ꯂꯣꯏꯈ꯭ꯔꯕꯅꯤ ꯀꯔꯤ ꯀꯥꯟꯅꯗꯕꯅ ꯅꯪ ꯃꯥꯡꯖꯔꯒꯦ ꯍꯧꯔꯕꯅꯤ ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯗꯨꯅ ꯖꯥꯃꯤꯅꯤꯅ ꯀꯨꯟꯖꯣꯗ ꯌꯦꯡꯉꯤ ꯀꯨꯟꯖꯣꯅ ꯏꯀꯥꯏꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯁꯤꯊꯅ ꯅꯣꯛꯑꯒ ꯑꯍꯜ ꯂꯃꯟꯒꯤ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯈꯪꯉꯤ ꯖꯥꯃꯤꯅꯤꯗꯤ ꯃꯩ ꯊꯣꯛꯂꯦ ꯖꯥꯃꯤꯅꯤꯅ ꯅꯣꯛꯀꯅꯣ ꯂꯝꯗꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕꯁꯦ ꯑꯗꯣ ꯂꯨꯄꯥꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯅꯈꯣꯡ ꯅꯥꯃꯇꯪ ꯊꯥꯡꯖꯤꯜꯂꯨꯕꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯔꯕꯅꯤ ꯑꯥꯏꯟꯗ ꯉꯥꯛꯇꯅꯦ ꯑꯥꯏꯟꯗꯥꯔ ꯉꯥꯛꯇꯅꯦ ꯑꯥꯏꯟ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯖꯥꯇꯤꯗꯨꯕꯨꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯥꯏꯟꯒ ꯑꯆꯨꯝꯕꯒꯗꯤ ꯌꯥꯝꯅ ꯂꯥꯞꯄꯅꯤ ꯈꯪꯉꯨꯅꯦ ꯅꯪ ꯐꯥꯒꯤ ꯇꯧꯔꯤꯌꯦ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯈꯪꯗ꯭ꯔꯗꯨꯅ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯀꯥꯏꯕꯅꯦ ꯑꯣꯏꯊꯣꯛꯇꯕ ꯉꯥꯛꯇ ꯉꯥꯡꯕꯅꯦ ꯀꯨꯟꯖꯣꯒꯤ ꯃꯇꯧ ꯑꯗꯣ ꯃꯕꯨꯛ ꯑꯗꯨ ꯈꯟꯕꯗ ꯖꯥꯃꯤꯅꯤ ꯑꯁꯦ ꯁꯨꯡꯉꯥꯡ ꯉꯥꯡꯅꯕ ꯌꯥꯗꯔꯦ ꯁꯥꯎꯔꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯊꯥꯒꯠꯀꯦ ꯊꯥꯒꯠꯂꯨ ꯆꯩꯒꯦ ꯆꯩꯌꯨ ꯃꯥꯒꯤ ꯙꯔꯃ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨꯇꯕꯨ ꯄꯟꯊꯣꯛꯂꯒ ꯍꯔꯥꯎꯏ ꯁꯥꯎꯔꯕꯁꯨ ꯁꯥꯎꯅ ꯖꯥꯃꯤꯅꯤꯕꯨ ꯋꯥꯐꯝ ꯑꯁꯦ ꯃꯊꯪ ꯉꯥꯡꯊꯍꯟꯅꯤꯡꯗꯨꯅ ꯁꯥꯎꯕꯅ ꯉꯥꯎꯔꯕ ꯖꯥꯃꯤꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯂꯪꯅꯔꯦ ꯇꯥꯖꯥꯃꯤ ꯊꯥꯏꯅꯒꯤ ꯃꯁꯤꯡꯅ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯁꯤꯡꯅ ꯑꯃꯅꯤꯗ ꯊꯥꯏꯅꯒꯤ ꯍꯅꯨꯃꯥꯟꯅ ꯀꯜꯂꯤ ꯍꯥꯏꯕꯇꯅꯤ ꯇꯥꯖꯥꯝꯅꯤꯕꯨ ꯄꯪꯉꯤ ꯍꯥꯏꯕ ꯋꯥ ꯅꯠꯇꯦꯅꯦ ꯍꯥꯏꯔꯒ ꯀꯨꯟꯖꯣꯗꯣ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯅꯣꯛꯏ ꯖꯥꯃꯤꯅꯤꯅ ꯅꯪꯒꯨꯝꯕꯒꯤ ꯅꯄꯣꯛꯉꯩꯗꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯨꯛꯇꯁꯨ ꯆꯠꯇ꯭ꯔꯤꯕ ꯀच्चा ꯋꯥꯏꯈꯨ ꯃꯈꯣꯡ ꯇꯦꯛꯇꯥꯛ ꯇꯦꯛꯇꯥꯛ ꯀꯥꯔꯟ ꯇꯨꯔꯟ ꯆꯤꯡꯕ ꯊꯕꯛ ꯀꯨꯞꯇ꯭ꯔꯤꯕ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯗ꯭ꯔꯤꯕ ꯌꯨꯝꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯃꯥꯏ ꯆꯥꯝꯃ ꯄꯥꯟꯕ ꯑꯃ ꯑꯅꯤ ꯇꯝꯖꯔꯒ ꯃꯤ ꯀꯀꯥꯁꯨ ꯊꯥꯅꯗꯗꯨꯅ ꯇꯧꯕ ꯁꯥꯔꯤꯅꯦ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯃꯑꯣꯡ ꯂꯥꯛꯄ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯁꯔꯀꯥꯔ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯎꯅꯥ ꯃꯆꯦꯠ ꯑꯃꯗꯒꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯨꯝꯕ ꯀꯔꯣꯔ ꯊꯣꯛꯂꯛꯏꯕꯅꯦ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯃꯆꯥ ꯑꯃꯠꯇꯒꯤ
पास तौरुजबने तौजरुबने अखोइदी संसार पास तौरबने चलु नोरोक तागे नंगनबु लमदम अदुदा नखोंग हेक थांगतपदा थारुबदा नंगोय होरेन हेक मछिद्रबा ममांगद्रबा मणिपुरदा लेख्ररोय नोकनिंगिदा मी हाइबसे असी ngakna oire mi ni haina chuningjaba sari boire haiduna mi natabagumna haibire kunjo se jamini bulangna bra haibabu madum saungninge tajani ayase kayamuk yamna pangna urabage hai nangdi pangba nate panglabani apangwa ngawga sibu masana pangi ngawi haina khanglabadi kadai dei panggadage ngawgadage madu khangdana nangna wa ngangibane nangna so akoibu thanadri lawko aidi laine adu khara awoibani tajamni aidi mangga mangle taraga tare sengbagidi kari su khanbi deda aina tajamni da thuptuna kana banate maruk mapang oina kobada kaunarabasu aigidi mapok asimagi mahe yanjarabane haina khale karam toksige ai hojik khumanga mo anaba sonba halamabu matomda huntokuna wari ungangadabagi lakpa kari oihori rigani anaba do mahapapi haibado nang achidagi phije lekeng horabani mahapapi haibado wari sahoko anaba hauduna ahanna do siramba tare nang nayum sagaiba asonba adu tektuna nalamba su ya ai chatle haiduna satinama paiduna nongsu yamna kanna taba jamini do mapi takhatuna sumangda light adu pairaga chongthokkhare matam asida nungsit ase leina situna nong nayumjau mangon aju thongjin phawa ising haijelle adu dagidi aronba thong phawa mina namba dawna poron kenga dawraba matam sida akoigi chapter 8 suba loisinjare nipan suba paithingagi mamangda masi central idea amatanga ayang ngasagi aina panjakriba Profesor Nongai Pandit kisi kajitang pajarke Mahakabi Jahera da uliban sibagi masak Mahakabi anga halna Jahera da uliban sibagi masak se jama anga haldi sibagi kabini Mahakabi Kalidas kumna mahangna sibagi saklon kayabu saitharami mana irambal arik ayamba sibagi maramda ngatani kambathoibi Karadang Panjarabaza, I think Konu, Haubaga Konuga, Hambaga Tobiga, Tambalga Kumuga, Asina Singba. Nuksibagi Salon Kaya Uli, Magi Jahera, the Namate Pakam Kujoga, Pangal Janu Jaheraga, Kenaba, Mana Kujoga Jaheraga to Nakidrea. Kunjona Jaherabu Hatuna Awapoloi, tragedy amo oinaba, Oihalaga Lushili. Nuksibagi Kongo, Ayam Banamane. Ahanbo nabada nungsiba haibaduni ani na numit aduda mangumna ithok thoknare lamai tara subada yawkhre ahanbo nabada pokiba ingawba gyan mangba bhaptana daba matau ache yamna phajana ulli ai like novela sida mabani gi romantic oiba nungsiba se Shakespeare gi londa hairaga youth to youth beauty to beauty adore to adore haibaduni thamon dala nabado asumna mahak ase Professor Tombigi mana piri banungge idea se moigi relationship to matang sida utjaraba matungda nipan suba chapter se pathajarake nipan suba matang midna uban akongna taba adu tabu pungning na ningba haiba se masini midagi lai phawani lai hataktage huna dum chanaraba Kabibu Kwaina Kalpana, Uchay Sraba Tongduna, Mapong Ding Pai Bangami Hari, Adimoy Pungning se. Kabigi Uchay Sraba di Tadabu, the Balam than the Gitonga Mapam Yona Payu, Habayade, Jahera Sukunjo Udringa, Hanagi Oba, Taba, Dutagi Pukai, Uduna Lerami, Uraba, Unaraba Matung, Uraba Matung, Achida di Jaherana, Kunjo Bumaran Ojaba, Pukai Ama Oirakle. Adi mawanda magi chatam che pukai edi yamna chawba kot amagumna chana thangba thamba ma gumna oirakle hanadi haina patiman koiga tina tona rami handa khara tam khale
ꯇꯥꯡꯈ꯭ꯔꯦꯗꯤ ꯃꯣꯏ ꯌꯨꯝꯂꯣꯟꯅꯔꯒꯁꯨ ꯃꯆꯦ ꯃꯅꯦꯝꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯇꯥꯔꯛꯄꯗꯣ ꯐꯇꯤꯃꯥꯅ ꯖꯍꯦꯔꯥꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯖꯍꯦꯔꯥꯒꯤ ꯈꯤꯠ ꯅꯨꯡꯉꯥꯏꯒꯗꯕ ꯀꯅꯥꯗ ꯊꯥꯖꯠꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯇꯝ ꯀꯨꯏꯅ ꯈꯟꯗꯨꯅ ꯂꯩꯔꯛꯑꯕꯅꯤ ꯖꯍꯦꯔꯥꯕꯨ ꯃꯅꯝꯗ ꯏꯟꯅꯅꯕ ꯐꯤ ꯃꯈ꯭ꯋꯥꯡꯗ ꯁꯦꯠꯅꯕ ꯐꯅꯦꯛ ꯄꯤ ꯀꯨꯝꯍꯩ ꯆꯠꯃꯤꯟꯅꯩ ꯃꯄꯥꯝ ꯆꯠꯄꯗ ꯐꯥꯎꯕ ꯂꯣꯏꯅꯔꯛꯏ ꯐꯇꯤꯃꯥꯟꯒꯤ ꯖꯍꯦꯔꯥꯅ ꯁꯦꯟꯅꯔꯨꯔꯒ ꯊꯤꯜꯂꯛꯄꯗ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯏ ꯑꯩꯗꯤ ꯖꯍꯦꯔꯥꯅ ꯋꯥꯏꯔꯨꯕꯗꯣ ꯃꯥꯒꯤꯗꯃꯛ ꯑꯣꯏꯔꯣꯏꯅ ꯄꯤꯊꯣꯛꯄꯤꯕ ꯃꯄꯨꯔꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯥꯡꯂꯨꯕꯗ ꯃꯥꯅ ꯍꯥꯟꯅ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯍꯜꯂꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕꯗ ꯂꯥꯏꯔꯕ ꯃꯆꯥ ꯁꯦꯠ ꯆꯥꯗꯕ ꯖꯍꯦꯔꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛꯀꯁꯨ ꯇꯧꯏ ꯑꯁꯤꯅ ꯖꯍꯦꯔꯥꯁꯨ ꯐꯇꯤꯃꯥꯟꯕꯨ ꯀꯤꯅ ꯂꯨꯅ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯊꯥ 5-10ꯁꯦ ꯐꯇꯤꯃꯥꯟꯅ ꯀꯧꯗ꯭ꯔꯤꯕ ꯃꯈꯩ ꯖꯍꯦꯔꯥꯁꯦ ꯀꯌꯥ ꯇꯣꯏꯈꯤꯗꯔꯦ ꯐꯇꯤꯃꯥꯟꯅ ꯅꯤꯡꯕꯗꯤ ꯇꯣꯃꯤꯌꯥ ꯍꯥꯏꯕ ꯑꯁꯤꯗ ꯄꯤꯒꯦ ꯍꯥꯏꯅ ꯑꯁꯥ ꯇꯧꯏ ꯃꯆꯥ ꯃꯌꯥ ꯊꯤꯕ ꯃꯧ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯊꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯗꯨꯅ ꯃꯧ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯊꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯊꯤꯕ ꯍꯥꯏꯕ ꯊꯤꯔꯤꯕ ꯑꯊꯤꯕꯒ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯕꯁꯦ ꯈꯤꯇꯪ ꯁꯣꯏꯕꯗ ꯑꯥꯔꯊꯁꯦ ꯑꯃꯗ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯅ ꯑꯊꯤꯕ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯗꯨꯅ ꯊꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯀꯩꯊꯦꯜ ꯀꯥꯕ ꯃꯤ ꯑꯗꯨꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡꯗꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯅ ꯍꯥꯎꯏ ꯍꯥꯏꯅ ꯈꯪꯕ ꯄꯣꯠ ꯑꯗꯨꯇꯕꯨ ꯂꯩ ꯃꯥꯅ ꯄꯥꯝꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯇꯝꯅꯕꯅꯤ ꯑꯩꯗꯤ ꯇꯥꯡꯉꯤ ꯍꯥꯏꯕ ꯃꯁꯤꯒꯤ ꯈꯨꯗꯝꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤꯗ ꯌꯦꯡꯅꯩ ꯍꯥꯏꯕ ꯑꯁꯤ ꯇꯥꯛꯏ ꯐꯇꯤꯃꯥꯟ ꯕꯤꯕꯤꯅ ꯇꯣꯃꯤꯌꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅ ꯆꯥꯟꯖꯕ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯖꯍꯦꯔꯥꯕꯨ ꯊꯥꯖꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯇꯣꯝꯕꯤ ꯕꯤꯕꯤꯁꯨ ꯌꯥꯔꯦ ꯄꯨꯝꯅꯃꯛ ꯌꯥꯏ ꯃꯍꯧꯁꯥꯅ ꯂꯨꯅ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯇꯤꯃꯥꯟꯅ ꯖꯍꯦꯔꯥꯒꯤ ꯐꯠꯇꯅꯕ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯊꯥꯖꯗꯦ ꯐꯇꯤꯃꯥꯟꯅ ꯖꯍꯦꯔꯥꯕꯨ ꯋꯥꯔꯧꯕ ꯍꯧꯔꯛꯂꯦ ꯏꯕꯦꯝꯆꯥ ꯀꯧꯕꯤ ꯑꯁꯤꯕꯨ ꯐꯇꯤꯃꯥꯟꯅ ꯌꯦꯡꯊꯤꯔꯦ ꯇꯣꯃꯤꯌꯥꯒ ꯐꯇꯤꯃꯥꯟꯒ ꯇꯥꯟꯅꯔꯦ ꯀꯦꯔꯥꯅꯤ ꯑꯗꯨꯗ ꯐꯇꯤꯃꯥꯟꯅ ꯖꯍꯦꯔꯥꯁꯦ ꯏꯕꯦꯝꯆꯥꯒ ꯇꯤꯟꯅꯗꯨꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯔꯤ ꯊꯥꯒꯠꯄꯗ ꯍꯔꯥꯎꯔꯤꯕ ꯆꯩꯕꯗ ꯁꯥꯎꯔꯤꯕ ꯃꯤꯅ ꯍꯥꯏꯖꯤꯟꯕꯗ ꯂꯧꯔꯣꯏꯗꯕ ꯂꯩꯇꯦ ꯀꯦꯔꯥꯅꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯃꯥꯕꯨ ꯍꯦꯟꯕ ꯀꯌꯥ ꯈꯪꯅꯔꯕ ꯂꯥꯡ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯇꯣꯝꯕ ꯃꯤꯌꯥꯅ ꯐꯇꯤꯃꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯍꯥꯏꯖꯤꯟꯕ ꯑꯁꯤꯁꯨ ꯋꯥꯈꯜ ꯂꯩꯕ ꯃꯤꯗꯤ ꯄꯥꯛ ꯂꯧꯗꯦ ꯍꯥꯏꯖꯤꯟꯕ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯒꯦ ꯂꯩꯌꯨ ꯎꯈꯜ ꯂꯩꯒꯦ ꯂꯩꯌꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯏꯖꯜꯂꯛꯂꯕꯗ ꯂꯧꯔꯣꯏꯗꯕ ꯅꯨꯄꯥ ꯂꯩꯇꯦ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯁꯦꯟꯇꯦꯟꯁ ꯑꯃꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗ ꯅꯨꯄꯤꯅ ꯍꯥꯏꯖꯜꯂꯀꯥꯟꯗ ꯅꯨꯄꯥꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦ ꯆꯦꯟꯖ ꯇꯧꯋꯤꯗꯅ ꯍꯥꯏꯗꯤ ꯃꯃꯥꯒ ꯂꯩꯅꯔꯝꯕ ꯃꯔꯤ ꯃꯆꯤꯟ ꯃꯅꯥꯎꯒ ꯂꯩꯅꯔꯝꯕ ꯃꯔꯤꯒꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯁꯤꯅ ꯃꯣꯏꯅ ꯀꯟꯅ ꯍꯥꯏꯖꯜꯂꯛꯑꯒꯗꯤ ꯅꯨꯄꯥꯁꯤꯡꯁꯤ ꯃꯄꯨ ꯑꯣꯟꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗ ꯃꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯇꯧꯔꯛꯑꯕ ꯖꯥꯠꯅꯤ ꯃꯈꯣꯏ ꯑꯁꯤꯅ ꯍꯥꯏꯖꯤꯟꯕꯗꯤ ꯆꯨꯝꯅꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯁꯧꯖꯤꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯦꯔꯥꯅꯤ ꯂꯣꯏꯅ ꯊꯥꯖꯔꯦ ꯀꯦꯔꯥꯅꯤꯁꯤ ꯂꯣꯏꯅ ꯊꯥꯖꯔꯦ ꯃꯨꯁꯜꯃꯥꯟꯒꯤ ꯇꯣꯡꯖꯩ ꯀꯥꯕ꯭ꯔꯪ ꯌꯦꯠꯄ ꯑꯩꯗꯤ ꯃꯨꯁꯜꯃꯥꯟꯒꯤ ꯇꯣꯡꯖꯩ ꯑꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯀꯥꯕ꯭ꯔꯪ ꯌꯦꯠꯄ ꯌꯥꯝ ꯐꯖꯈ꯭ರೆ ꯒꯨꯔꯒꯨꯔꯤ ꯍꯤꯗꯥꯛꯄꯨ ꯇꯧꯔꯗꯨꯅ ꯑꯃꯤꯔ ꯑꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯒꯤ ꯃꯥꯒꯤ ꯕꯩꯊꯣꯞꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯤꯔꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯦꯔꯥꯅꯤꯅ ꯃꯥꯡ ꯊꯥꯏ ꯇꯣꯃꯤꯌꯥꯅ ꯇꯨꯡꯗ ꯑꯅꯤ ꯆꯪꯂꯛꯏ ꯁꯂꯥꯝ ꯇꯧꯏ ꯑꯃꯤꯔ ꯑꯗꯨꯅ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯌꯨ ꯍꯥꯏ ꯖꯍꯦꯔꯥꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯂꯤ ꯀꯦꯔꯥꯅꯤꯅ ꯖꯍꯦꯔꯥ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯄꯥꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯂꯝꯂꯦ ꯁꯥꯌꯦꯝꯅ ꯏꯆꯥꯃꯛꯅꯦ ꯍꯥꯏꯅ ꯅꯤꯡꯕꯤꯗꯨꯅ ꯌꯣꯛꯂꯛꯏ ꯁꯥꯌꯦꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅꯁꯨ ꯃꯃꯥ ꯃꯆꯥ ꯑꯁꯦ ꯀꯌꯥꯗ ꯂꯨꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯕ ꯑꯗꯨꯒꯤ ꯃꯅꯥ ꯑꯣꯏꯅ ꯑꯩꯈꯣꯏꯇꯕꯨ ꯅꯠꯇꯅ ꯃꯨꯁꯜꯃꯥꯟ ꯖꯥꯇꯤꯕꯨ ꯆꯣꯞꯍꯟꯒꯗꯧꯔꯦ ꯍꯥꯏꯔꯒ ꯂꯦꯞꯄꯤ ꯑꯃꯤꯔ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯥꯏꯔꯦ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯥꯍꯦꯕꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯁꯦ ꯃꯆꯥ ꯈꯥꯏꯅ ꯃꯁꯤꯡ ꯁꯨꯅ ꯍꯥꯏꯔꯕꯗ
ꯏꯆꯤꯟꯁꯤꯅ ꯄꯟꯖꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯗꯔꯌꯥꯞ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯀꯔꯝ ꯈꯪꯒꯗꯒꯦ ꯍꯥꯏꯔꯦ ꯑꯃꯤꯔ ꯑꯁꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯀꯦꯔꯥꯅꯤ ꯑꯁꯤꯁꯨ ꯄꯥꯛ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯑꯃꯤꯔ ꯑꯁꯦ ꯃꯤ ꯑꯐꯕ ꯃꯃꯤꯡꯒꯤ ꯃꯒꯨꯟꯒ ꯆꯞ ꯆꯥꯕ ꯑꯃꯤꯔ ꯑꯃꯅꯤ ꯑꯩꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯖꯁꯃꯦꯟꯁꯨ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯂꯩꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦꯔꯥꯅꯤ ꯑꯁꯤꯅ ꯗꯔꯌꯥꯞ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯃꯨꯟꯁꯤ ꯅꯪ ꯑꯗꯨꯝ ꯇꯧꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯕꯗꯤꯅ ꯑꯩꯅ ꯄꯟꯒꯗꯕ ꯀꯤꯔꯗꯨꯅ ꯇꯧꯔꯕꯅꯤ ꯍꯥꯏꯕ ꯇꯥꯁꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯍꯤꯟꯗꯨꯒ ꯇꯧꯒꯗꯕ ꯁꯤꯟ ꯍꯤꯟꯗꯨꯅ ꯇꯧꯒꯗꯕ ꯁꯤꯟ ꯉꯥꯛꯇ ꯇꯧꯔꯦ ꯅꯍꯥꯟ ꯆꯠꯈꯤꯕ ꯔꯣꯖꯒꯤ ꯏꯗꯀꯤꯗꯃꯛ ꯍꯥꯏꯗꯨꯅ ꯍꯥꯃꯦꯡ ꯑꯃ ꯊꯥ 5-10ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯗꯨꯅ ꯃꯃꯥꯅ ꯊꯝꯖꯤꯟ ꯃꯥꯜꯂꯦ ꯍꯥꯃꯦꯡ ꯑꯗꯨ ꯌꯣꯛꯄ ꯃꯈꯩ ꯌꯣꯛꯂꯒ ꯃꯥꯅ ꯃꯃꯥ ꯇꯥꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯃꯩꯇꯩ ꯑꯃꯗ ꯌꯣꯟꯊꯣꯛꯎꯔꯦ ꯃꯁꯤꯕꯨ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯁꯥꯍꯦꯕꯁꯨ ꯃꯧꯕꯤꯔꯤꯕꯅꯤ ꯃꯃꯥꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯌꯦꯔꯨꯝ ꯐꯥꯎꯕ ꯆꯥꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯗ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯗꯦ ꯆꯥꯛ ꯆꯥꯕꯗ ꯁꯦꯠꯄ ꯐꯤꯒ ꯑꯇꯩꯒ ꯁꯝꯅꯗꯦ ꯃꯃꯥ ꯃꯆꯥ ꯏꯔꯨꯗꯦ ꯍꯥꯏꯗꯨꯅ ꯈꯠꯅꯕꯗ ꯇꯥꯕ ꯍꯩꯕ ꯉꯝꯗꯔꯦ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯒꯦ ꯍꯥꯃꯦꯡ ꯑꯗꯨꯗꯤ ꯇꯧꯒꯗꯒꯦ ꯍꯥꯃꯦꯡ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯌꯣꯟꯊꯣꯛꯏꯕ ꯌꯣꯟꯊꯣꯛꯏ ꯍꯥꯏꯕꯒꯦ ꯖꯤꯕ ꯍꯥꯠꯄ ꯍꯧꯅꯗꯦ ꯍꯥꯏꯌꯦ ꯃꯁꯤꯕꯨ ꯍꯧꯅꯕꯔꯥ ꯍꯣꯏ ꯃꯤꯒꯤ ꯄꯨꯛꯆꯦꯜ ꯍꯥꯏꯕꯗꯨꯅꯤ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯃꯤꯔꯁꯤꯅ ꯃꯁꯤꯗ ꯅꯠꯇꯦ ꯏꯕꯦꯝꯆꯥ ꯍꯥꯏꯕꯤ ꯃꯩꯇꯩ ꯑꯁꯤꯇꯒ ꯇꯤꯟꯅꯩ ꯑꯗꯨꯗꯒꯤ ꯑꯣꯏꯔꯕꯗꯤ ꯇꯧꯖꯁꯅꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟ ꯃꯥꯡꯕꯅꯤ ꯑꯩꯒꯤꯗꯤ ꯖꯥꯇꯤꯕꯨꯗꯤ ꯊꯧꯑꯣꯏꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯅꯨꯄꯤꯇꯒ ꯇꯤꯟꯅꯗꯨꯅ ꯃꯩꯇꯩ ꯅꯨꯄꯤꯒ ꯇꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯁꯥꯍꯦꯕꯄꯨ ꯊꯧꯑꯣꯏꯗꯕ ꯍꯥꯏꯕꯗꯣ ꯃꯔꯛ ꯃꯔꯛꯇ ꯃꯩꯇꯩ ꯄꯥꯈꯪ ꯉꯥꯛꯇ ꯂꯥꯛꯄ ꯎꯏ ꯃꯁꯤꯕꯨ ꯁꯥꯍꯦꯕꯀꯤ ꯅꯆꯥ ꯅꯅꯥꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯗꯔꯌꯥꯞ ꯇꯧꯕꯤꯍꯧꯕꯅ ꯆꯨꯝꯗꯕꯔꯥ ꯍꯥꯏ ꯑꯃꯤꯔ ꯑꯁꯤ ꯋꯥ ꯉꯥꯡꯗꯦ ꯈꯜꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯑꯃ ꯆꯦꯟꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯃꯥꯗ ꯍꯥꯏꯌꯨꯗꯅ ꯃꯃꯥꯅ ꯋꯥꯔꯛꯁꯅꯨ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯦ ꯑꯃꯤꯔ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯑꯗꯣ ꯅꯨꯄꯥ ꯑꯅꯤ ꯑꯁꯤꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯉꯝꯗꯔꯦ ꯍꯥꯏꯕ ꯉꯝꯗꯔꯦ ꯑꯃꯤꯔ ꯑꯗꯨ ꯏꯃꯨꯡ ꯆꯪꯈꯔꯦ ꯉꯥꯏꯍꯥꯛ ꯂꯦꯞꯂꯦ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯃꯤꯠ ꯌꯦꯡꯅꯩ ꯍꯤꯔꯝ ꯑꯃꯥꯡꯕꯗ ꯍꯤ ꯍꯣꯟꯗꯨꯅ ꯍꯤꯔꯝ ꯑꯃꯥꯡꯕꯗ ꯍꯤ ꯍꯣꯟꯕꯗꯨ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯇꯔꯦ ꯃꯣꯏꯅ ꯑꯦꯄ꯭ꯔꯣꯁ ꯇꯧꯔꯤꯗꯣ ꯁꯛꯁꯦꯁ ꯑꯣꯏꯔꯛꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯑꯃꯤꯔ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯅꯤ ꯑꯗꯨ ꯁꯂꯥꯝ ꯇꯧꯔꯝꯂꯒ ꯂꯥꯛꯑꯦ ꯑꯃꯤꯔ ꯑꯁꯤꯅ ꯑꯅꯤ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯛꯏ ꯆꯨꯝꯃꯤ ꯍꯤꯟꯗꯨ ꯃꯨꯁꯜꯃꯥꯟ ꯇꯤꯟꯅꯕ ꯌꯥꯗꯕꯒꯤ ꯃꯔꯨꯗꯤ ꯆꯤꯟꯖꯥꯛ ꯑꯁꯤꯗꯒꯤꯅꯤ ꯗꯨꯅꯤꯌꯥ ꯁꯦꯝꯕ ꯃꯄꯨꯕꯨ ꯃꯨꯔꯇꯤ ꯂꯩ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯂꯩꯇꯦ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯍꯤꯟꯗꯨꯒꯤ ꯑꯃ ꯄꯥꯉꯟꯒꯤ ꯑꯃ ꯂꯩꯕ ꯍꯧꯅꯕꯔꯣ ꯍꯤꯟꯗꯨꯗꯤ ꯃꯨꯔꯇꯤ ꯂꯥꯠꯄꯅꯤ ꯑꯎꯕꯅ ꯑꯇꯥꯕꯅ ꯅꯤꯡꯕ ꯌꯥꯗꯦ ꯗꯨꯅꯤꯌꯥꯕꯨ ꯇꯔꯦꯠ ꯇꯔꯥ ꯆꯪꯅ ꯁꯦꯝꯕ ꯍꯧꯅꯕꯔꯣ ꯍꯤꯟꯗꯨ ꯃꯨꯁꯜꯃꯥꯟ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯃꯥꯟꯅꯔꯕꯗꯤ ꯀꯔꯤꯒꯤ ꯈꯠꯅꯒꯗꯒꯦ ꯃꯤꯒꯤ ꯂꯝꯆꯠ ꯍꯥꯏꯕꯁꯦ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯑꯗꯨꯅꯤ ꯙꯔꯃ ꯑꯃꯔꯥ ꯃꯔꯝ ꯆꯠꯅ ꯑꯃꯔꯥ ꯖꯤꯕꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯈꯩ ꯑꯐꯕ ꯉꯥꯛꯇꯅꯤ ꯌꯨ ꯊꯛꯇꯕꯅ ꯁꯥ ꯆꯥꯗꯕꯅ ꯃꯤꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯅꯣꯡꯃꯇ ꯅꯨꯃꯤꯠ ꯃꯁꯛ ꯎꯕ ꯂꯦꯞꯂꯦꯟ ꯍꯥꯏꯕ ꯅꯣꯡꯃꯇꯃꯛ ꯅꯨꯃꯤꯠ ꯃꯁꯛ ꯎꯕ ꯂꯦꯞꯂꯦꯟ ꯍꯥꯏꯕ ꯑꯗꯨꯗ ꯖꯍꯦꯔꯥꯅ ꯂꯩꯔꯨꯕꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯔꯨꯖꯕꯗ ꯁꯥ ꯆꯥꯗꯕꯗ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯉꯁꯤ ꯀꯛꯆꯦꯡ ꯍꯥꯠꯄ ꯉꯝꯃꯤ ꯍꯌꯦꯡ ꯇꯤꯟꯈꯥꯛ ꯍꯥꯠꯄ ꯀꯔꯤ ꯀꯥꯟꯅꯕꯒꯦ ꯑꯁꯨꯝꯅ 9ꯁꯨꯕ ꯆꯦꯞꯇꯔꯁꯤ ꯃꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯖꯅꯕ ꯈꯨꯔꯨꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯒ ꯊꯝꯕꯤꯔꯝꯕ
ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡ ꯃꯥꯁꯤ 28 ꯖꯨꯂꯥꯏ 1892ꯗ ꯄꯣꯛꯑꯒ 25 ꯑꯦꯄ꯭ꯔꯤꯜ 1943ꯗ ꯂꯩꯈꯤꯗꯕꯅꯤ ꯃꯥꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯑꯃꯇꯪ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯑꯣꯅꯔ ꯇꯧꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯐꯖꯕ ꯅꯣꯚꯦꯜ ꯑꯁꯤ ꯏꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔ ꯑꯁꯤ ꯏꯃꯥꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯃꯃꯤ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔꯁꯤ ꯑꯣꯅꯔ ꯇꯧꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯏꯃꯥꯅ ꯄꯥꯕꯤꯔꯤꯕꯁꯤꯅ ꯃꯩꯇꯩꯂꯣꯟꯒꯤ ꯀꯣꯄꯤꯗꯨꯅꯤ ꯑꯗꯣ ꯏꯪꯂꯤꯁ ꯑꯣꯏꯅ ꯄꯥꯕꯤꯅꯤꯡꯉꯒꯁꯨ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤ ꯂꯩꯔꯦ ꯍꯤꯖꯝ ꯑꯉꯥꯡꯍꯜꯁꯤꯡꯅ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯖꯍꯦꯔꯥꯁꯤ ꯏꯕꯤꯔꯒ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤꯅ ꯏ ꯁꯣꯅꯥꯃꯅꯤ ꯁꯤꯡꯅ ꯇꯧꯕꯤꯔꯒ ꯃꯁꯤ ꯂꯩꯔꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯣꯏꯅ ꯄꯥꯕꯤꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯌꯦꯡꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣই ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯖꯍꯦꯔꯥ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯕꯦꯡꯒꯣꯂꯤ ꯁꯀ꯭ꯔꯤꯞꯇ ꯑꯗꯨꯒ ꯃꯩꯇꯩ ꯃꯌꯦꯛꯇ ꯃꯁꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯣꯂꯦꯖꯁꯤ ꯑꯩꯉꯣꯟꯗꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯕꯨꯛ ꯁ꯭ꯇꯣꯔꯁꯤꯡꯗ ꯑꯗꯣꯝꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯣꯄꯤ ꯑꯣꯏꯅ ꯂꯩꯕꯤꯅꯤꯡꯉꯒꯗꯤ ꯁꯣꯏꯗꯅ ꯔꯤꯗꯔꯁ ꯕꯨꯛ ꯁ꯭ꯇꯣꯔ ꯌꯨꯀꯤꯌꯣ ꯑꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯅꯤꯄꯨꯔꯗ ꯕꯨꯛ ꯁ꯭ꯇꯣꯔ ꯂꯩꯕꯁꯤꯡꯁꯤꯗ ꯁꯣꯏꯗꯅ ꯍꯪꯒꯠꯄꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯃꯣꯏꯅ shipping ꯇꯧꯕꯒꯤ ꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄꯒꯤ opportunities ꯂꯩ ꯏꯃꯥꯒꯤꯁꯤ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯨꯛꯀ ꯔꯥꯏꯇꯔꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯏꯃꯥꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯥꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯠ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯕꯨ ꯐꯪꯍꯟꯕꯤꯕ ꯏꯃꯥꯅꯁꯨ ꯍꯥꯟꯅ ꯄꯟꯕꯤꯈ꯭ꯔꯦ ꯑꯣꯖꯥ ꯁꯨꯁꯤꯂꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯤꯒꯤ ꯈꯟꯅ ꯅꯩꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯑꯃꯨꯛ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤ ꯁꯤꯡ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛ ꯃꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥꯁꯤ ꯑꯃꯨꯛ ꯈꯪꯍꯟꯕꯤꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯗꯨꯒꯤ ꯃꯆꯥꯛ ꯊꯥꯕꯤꯔꯛꯄꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯀꯃꯦꯟꯁꯤꯡꯁꯤ ꯂꯧꯈꯠꯆꯔꯒꯦ ꯀꯃꯦꯟ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯏꯃꯥꯅ ꯑꯦꯅꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯕ ꯃꯇꯨꯡꯗ ꯀꯃꯦꯟ ꯗꯣ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯅꯥꯎꯔꯦꯝ ꯇꯥꯏꯁꯥꯟ ꯌꯦꯡꯕꯤꯔꯤ ꯒꯨꯗ ꯏꯚꯅꯤꯡ ꯃꯦꯝ ꯍꯥꯏꯕꯤꯔꯛꯏ ꯕ꯭ꯔꯥꯏꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯌꯦꯡꯕꯤꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯕꯣꯛ ꯑꯦꯟ ꯅꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯤꯁꯅꯔꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟꯁꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤꯁꯤ ꯂꯥꯏꯚꯇꯗꯤ ꯑꯗꯨꯝ ꯐꯪꯖꯩ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯤꯁꯅꯔꯗ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯆꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯗꯦꯒ ꯊꯔꯁꯗꯦꯒ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯜ ꯑꯣꯏꯅ ꯔꯤꯗꯤꯡ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯂꯥꯏꯚ ꯊꯥꯗꯣꯛꯆꯗꯦ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯤꯁꯅꯔꯁꯤꯡꯅ ꯐꯦꯁꯕꯨꯛꯇ ꯂꯥꯛꯄꯤꯔꯀꯥꯟꯗ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯀꯤ ꯄꯦꯖ ꯑꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯆꯠꯄꯗ ꯃꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯃꯔꯤ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯖꯕꯁꯤ ꯐꯦꯁꯕꯨꯛꯇꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ
ꯅꯤꯡꯁꯤꯡꯖꯒꯦ ꯖꯤꯇꯦꯁ ꯑꯀꯣꯏꯖꯝꯅ watching from Bangalore haina ibirai imasi yamna nungsi kuina punsi nungsangba oibiyu haina ibirai yam nungai Bangalore dagi tabirakpa Bangalore si ai gidi yamna special oiba location ni ai gi engineering tamakpa mafam ni aduga yamna kuina Bangalore dai thabak tawraga lejzaram ꯍꯧꯖꯤꯛꯀꯤ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯤꯡꯗꯨ ꯀꯔꯤꯑꯕ Jitesh Akoijam ꯑꯣ ꯑꯣ ꯑꯩꯅ ꯃꯤꯡꯒꯁꯦ ꯑꯩꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯇꯥꯕꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯍꯔꯥꯎꯃꯟꯈꯤꯗꯅ ꯑꯗꯨꯝ ꯏꯁꯜꯂꯤꯕ dagi DP Kandongai Panmena Goitang Nonne District Manipur dagi yengbiri yamna nungai nonne dagi so khoi listeners se dum yengbirai nonne heba mafam si aina mathang tholakpada soidana aigi list ta leirabani aina chatpada chatnanabagi damta ꯅꯣꯅꯦꯁꯤ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯐꯝ ꯑꯃꯅꯤ ꯑꯩꯅ ꯍꯣꯁꯇꯦꯜ ꯇꯧꯔꯤꯉꯩ ꯃꯇꯝꯗꯁꯨ ꯅꯣꯅꯦꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯂꯩ ꯃꯔꯝꯁꯨ ꯌꯥꯝ ꯃꯣꯛꯏ ꯑꯗꯨꯒ ꯄ꯭ꯔꯦꯝꯆꯥꯟ ꯑꯣꯖꯥ ꯄ꯭ꯔꯦꯝꯆꯥꯟ ꯂꯥꯏꯇꯣꯟꯖꯝꯒꯤ ꯅꯣꯅꯦꯗ ꯅꯣꯡꯃ ꯍꯥꯏꯗꯅ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯑꯩ ꯄꯥꯗꯤ ꯄꯥꯅꯤꯡꯕꯅꯤ ꯑꯗꯣ ꯑꯩ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯑꯗꯣ ꯌꯥꯝꯅ ꯅꯣꯅꯦꯒꯤ ꯀꯩꯅꯣ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯅꯣꯅꯦꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯈꯨꯟ ꯑꯃꯅꯤꯅ ꯑꯩ ꯍꯥꯏꯖꯒꯦ dagi mathang tana ngasagi aina sum note tawjahobda ngasigi chapter sida yamna matamdu da yak yak launa thonggadaba mali akoigi Manipur gi da adum nupi lonbagi saktam adagi mangba sengbagi saktam masi yam phajana dialogue tu da phajana utpikre aduga nupi lonbase hujiksu dum tadi tai aduga hujikna muk ani ahum bhauti tai aduga hujiki ngasagi ta jamini sina nupi lonbasida nipan na mapal na subadu da aina mukhalame o mamangaidana hena nupise hena masingsi lonbra aina masigi matangda imagi kari comment lebi ꯖꯥꯃꯤꯅꯤꯒꯤ ꯅꯨꯄꯤꯗꯨꯗꯤ ꯂꯣꯟꯕ ꯀꯧꯗꯦ ꯅꯨꯄꯤꯁꯦ ꯃꯥꯄꯟ ꯊꯤ ꯍꯥꯏꯕꯅꯦ ꯑꯃ ꯑꯃꯨꯛ ꯆꯠꯈꯤꯕ ꯆꯥꯟꯅꯗ꯭ꯔꯒ ꯑꯃꯃꯨꯛ ꯃꯥꯁꯦ ꯐꯗ꯭ꯔꯥꯏꯅ ꯌꯦꯡꯕꯗ ꯃꯥꯒ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯗꯕꯗꯣ ꯑꯗꯨꯗꯤ ꯅꯨꯄꯤ ꯌꯥꯝ ꯊꯤꯕ ꯍꯥꯏꯅ ꯀꯧꯒꯅꯤ ꯅꯨꯄꯤ ꯂꯣꯟꯕ ꯍꯥꯏꯁꯤꯗꯤ ꯂꯥꯏꯔꯕꯅꯒ ꯂꯣꯟ ꯉꯝꯄꯣꯟꯇꯦꯗ ꯊꯥꯏꯅ ꯊꯣꯡꯂꯦꯟ ꯍꯣꯏ ꯑꯗꯩ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯍꯣꯏ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯥꯄꯟꯗꯣ ꯃꯃꯥ ꯃꯥꯄꯟꯅꯦꯕ ꯆꯤꯡꯈꯨꯕꯒꯤ ꯇꯥꯂꯣꯏ ꯃꯥꯄꯟꯗꯣ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯁꯦ ꯌꯦꯡꯈꯨꯔꯥꯡꯕꯤ ꯀꯧꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯁꯨꯄ꯭ꯔꯤꯝ ꯄꯋꯥꯔꯁꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤ ꯂꯣꯟꯕꯁꯦ ꯑꯗꯨꯋꯥꯏꯗꯨꯗꯗꯤ ꯅꯨꯄꯤꯁꯦ ꯄꯨꯂꯞ ꯊꯝꯃꯒꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯗꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯇꯣꯟꯒꯦꯔꯥ ꯌꯥꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯇꯣꯟꯒꯦ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯅ ꯌꯥꯝ ꯁꯥꯎꯔꯅꯤ ꯀꯩꯅꯣ ꯃꯣꯏ ꯂꯥꯏꯔꯤꯛꯁꯨ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯂꯣꯏ ꯍꯩꯅꯔꯦ ꯃꯇꯝꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯅꯠꯇꯦꯗꯣ ꯅꯨꯄꯥꯁꯦ ꯊꯥꯖꯕ ꯃꯇꯝꯗ ꯃꯥꯏ ꯃꯔꯧ ꯀꯌꯥꯝ ꯂꯩ ꯅꯨꯄꯥꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯪꯅꯔꯝꯗꯦꯕ ꯍꯥꯟꯅ ꯁꯥꯒꯩ ꯖꯥꯠ ꯀꯩꯅꯣ ꯍꯥꯏꯕ ꯅꯝꯕꯔ 1 ꯑꯃ ꯑꯗꯒꯤ ꯃꯔꯧ ꯂꯩꯕ꯭ꯔꯥ ꯃꯁꯤꯡ ꯂꯩꯕ꯭ꯔꯥ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯦ ꯂꯧꯁꯤꯡ ꯂꯩꯕ ꯁꯟ ꯂꯣꯏꯕꯅ ꯑꯣꯏꯅꯔꯝꯃꯤ ꯁꯪꯒꯣꯜ ꯊꯟꯅ ꯂꯩꯕ ꯉꯁꯥꯏꯒꯤ ꯈꯝꯕꯅ ꯁꯤꯜꯂꯪꯕ ꯂꯥꯛꯄ ꯀꯥꯟꯗ ꯊꯣꯏꯕꯤꯒꯤ ꯀꯩꯅꯣꯗ ꯃꯔꯥꯟꯌꯥꯏꯗ ꯆꯪꯉꯨꯕꯗ ꯆꯤꯡꯈꯨꯕꯒ ꯃꯕꯥꯅꯤꯒꯤ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝ ꯐꯖꯕ ꯁꯥꯍꯤꯇ꯭ꯌꯁꯦ ꯑꯩꯗꯤ ꯉꯥꯎꯗꯅ ꯇꯧꯕ꯭ꯔꯥ ꯄꯪꯐꯗ ꯐꯖꯈ꯭ꯔꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯑꯩ ꯐꯖꯕꯁꯤ ꯌꯥꯝ ꯎꯍꯟꯅꯤꯡꯗꯅꯀꯣ ꯑꯗꯨꯅ ꯅꯨꯄꯤꯁꯤ ꯈꯔ ꯑꯗꯨꯝ ꯍꯟꯊꯔꯞ ꯇꯧꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯟꯊꯔꯤꯁꯤꯅꯤ ꯁꯦꯟꯆꯨꯔꯤ ꯑꯃ ꯂꯥꯜꯂꯛꯑꯕ ꯍꯧꯕꯗꯅꯦ ꯍꯟꯊꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯏꯂꯦꯛꯁꯟꯗꯒ ꯑꯃꯈꯛ ꯀꯥꯔꯝꯕꯗꯨ 5ꯕꯨꯗꯤ ꯁꯨꯖꯔꯦꯅ ꯍꯔꯥꯎꯕ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯗ 5ꯈꯛ ꯀꯥꯕ ꯍꯥꯏꯁꯤꯗꯤ 55ꯗꯨꯒ ꯐꯨꯅꯔꯗꯤ ꯐꯨꯅꯕ ꯇꯥꯔꯛꯑꯒꯗꯤ 55ꯗꯨꯅ ꯑꯗꯨꯝ ꯉꯝꯈꯤ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯅꯨꯄꯥꯅ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯟꯊꯖꯕ ꯑꯃꯈꯛ ꯂꯩꯔꯤꯑꯕ ꯂꯩꯅꯥꯅꯤꯁꯦ ꯑꯥꯗꯒꯤ ꯀꯩꯅꯣꯗꯒꯤ ꯄꯔꯝꯄꯨꯔꯗꯒꯤ ꯌꯥꯎꯔꯛꯑꯕ ꯃꯁꯤ ꯍꯦꯛ ꯂꯧꯊꯣꯛꯇ꯭ꯔꯤꯐꯥꯎ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯇ꯭ꯔꯤꯐꯥꯎ ꯅꯨꯄꯤꯅ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯕꯦꯕꯥꯔꯁꯦ ꯌꯥꯝ ꯍꯦꯛꯇ ꯊꯝꯗꯕ꯭ꯔꯥ ꯍꯥꯏꯁꯨ ꯊꯝꯃꯤꯀꯣ ꯁꯨꯛꯊꯝ ꯊꯝꯗꯦꯒ ꯍꯥꯏꯕꯗꯤ ꯑꯩ ꯂꯥꯟꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯡꯗꯨ ꯌꯥꯝꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯏꯕꯦꯝꯃ
ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯗꯤꯁꯇꯤꯡꯁꯟꯗ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯁꯤ ꯅꯨꯄꯤ ꯊꯤꯕꯁꯤꯅ one at a time ꯆꯥꯟꯅꯗ꯭ꯔꯒ ꯑꯃꯗꯣ ꯍꯟꯈ꯭ꯔꯒ ꯑꯃꯃꯨꯛ ꯊꯤꯕ ꯑꯗꯩ ꯅꯨꯄꯤ ꯂꯣꯟꯕꯁꯤꯅ parallelly ꯂꯩꯕ ꯍꯥꯏꯇꯥꯔꯦ parallel relationꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯁꯦꯡꯗꯣꯛꯄꯗꯨꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯕ ꯁꯦꯡꯕ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯌꯥꯝ ꯀꯟꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯥꯡꯕ ꯁꯦꯡꯕꯁꯤ ꯑꯩꯅ ꯎꯖꯕꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯝ ꯌꯥꯝ open minded ꯑꯣꯏꯔꯒ ꯗꯥꯏꯕꯔꯁꯤꯇꯤꯁꯦ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗ ꯏꯔꯨꯖꯗ꯭ꯔꯒꯗꯤ ꯆꯥꯛꯁꯪꯗ ꯆꯪꯗꯕ ꯀꯥꯏꯁꯦ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯔꯒꯗꯤ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯑꯩꯅꯗꯤ ꯈꯟꯖꯩ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯅꯥꯅꯣꯝꯗ ꯄꯤꯖꯒꯗꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯅꯥꯟꯅ ꯊꯣꯡꯉꯀꯥꯟꯗ ꯀꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯌꯥꯝ ꯀꯟꯅ ꯔꯤꯂꯤꯖꯟꯒꯤꯗ ꯅꯠꯇꯕ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯅꯣꯚꯦꯜꯁꯤꯗꯁꯨ ꯈꯔ ꯅꯩꯅꯕꯤꯔꯝꯃꯤꯁꯤ ꯑꯗꯨꯒ ꯗꯤꯐ꯭ꯔꯦꯟꯁꯁꯨ ꯅꯩꯅꯕꯤꯔꯝꯃꯅꯤ ꯃꯇꯝ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯕꯣꯛ ꯑꯃꯁꯨꯡ ꯈꯣꯟꯗ꯭ꯔꯥꯝ ꯑꯕꯣꯛꯁꯤ ꯌꯥꯝ ꯀꯟꯅ ꯃꯗꯨꯒꯤ ꯆꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯀꯤꯠꯆꯟꯒꯤ ꯐꯤꯁꯤꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯅ ꯁꯦꯠꯄ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯒꯤ ꯇꯧꯕꯁꯦ ꯑꯩꯅ ꯎꯖꯈꯤ ꯃꯇꯝꯗꯨꯗ ꯏꯆꯦ ꯁꯥꯗꯅꯥꯁꯨ ꯌꯦꯡꯕꯤꯔꯤ ꯅꯥꯒꯥꯃꯄꯥꯜꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯏꯆꯦꯃ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩ ꯏꯅꯥꯎ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤ ꯅꯥꯔꯦ ꯃꯉꯣꯟꯗ ꯂꯥꯏꯌꯦꯡꯉꯦ ꯗꯣꯛꯇꯔꯅꯤꯅ ꯑꯩ ꯅꯍꯥꯟ ꯀꯟꯅ ꯅꯥꯕꯗꯣ ꯃꯥꯅ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯐꯔꯛꯄꯅꯦꯅ ꯑꯗꯣ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩ ꯐꯈ꯭ꯔꯒ ꯑꯩꯒꯤ ꯑꯅꯥꯕꯗꯨ ꯐꯔꯒꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯕꯅꯦꯕ ꯔꯤꯂꯦꯁꯟ ꯌꯥꯝ ꯕꯣꯟꯗꯤꯡ ꯐꯖꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯕꯁꯦ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯩꯅ ꯅꯣꯠ ꯇꯧꯖꯍꯧꯕꯗ ꯍꯤꯗꯥꯛꯐꯨꯗ ꯀꯕ꯭ꯔꯥꯡ ꯌꯦꯛꯄ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯍꯤꯗꯥꯛ ꯇꯨꯁꯤ ꯑꯗꯨꯒꯤꯗꯣ ꯈꯤꯇꯪ ꯏꯃꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤ ꯀꯕ꯭ꯔꯥꯡ ꯑꯗꯨꯗꯤ ꯍꯥꯏꯁꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃꯤꯔꯁꯤꯗꯤ ꯐꯝꯅꯥꯏꯕꯅꯤꯅ ꯍꯤꯗꯥꯛꯄꯨ ꯊꯛꯄ ꯍꯥꯏꯕꯁꯦ ꯍꯦꯛ ꯇ꯭ꯔꯦꯗꯤꯁꯟꯗꯒꯤꯅꯦ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯊꯛꯅꯩ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯃꯈꯣꯟꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯕꯁꯦ ꯌꯥꯝ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯊꯛꯄꯗꯨꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯊꯛꯆꯔꯨꯗꯕꯅꯤꯅ ꯑꯗꯨꯒꯤ ꯍꯦꯛ ꯃꯍꯥꯎꯗꯨꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯃꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯎꯖꯔꯛꯄꯗ ꯃꯩꯇꯩꯒꯤꯗ ꯎꯖꯔꯛꯑꯦꯀꯣ ꯃꯩꯇꯩꯒꯤꯗ ꯑꯩꯈꯣꯏ ꯏꯙꯧꯈꯣꯏꯒꯤ ꯍꯤꯗꯥꯛꯄꯨꯁꯤ ꯃꯔꯤꯁꯤ ꯌꯥꯝ ꯁꯥꯡꯉꯦꯕ ꯑꯗꯨ ꯍꯤꯗꯥꯛꯄꯨꯁꯦ ꯐꯅ ꯂꯥꯞꯅ ꯊꯝꯃꯁꯨ ꯃꯔꯤꯗꯨꯅ ꯃꯆꯤꯟꯗꯨꯅ ꯆꯨꯞꯄ ꯀꯥꯟꯗ ꯑꯗꯨꯒ ꯍꯤꯗꯥꯛꯄꯨꯗꯨꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯟ ꯄꯥꯜꯂꯦꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯊꯛꯄꯗꯤꯅꯦ ꯍꯤꯗꯥꯛꯄꯨꯗꯤ ꯂꯩ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦ ꯁ꯭ꯇꯦꯟ ꯄꯥꯜꯂꯒ ꯊꯛꯇꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯛꯄꯗꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛꯇꯣ ꯏꯃꯥꯗꯣ ꯃꯥꯅ ꯊꯛꯄꯁꯦ ꯑꯩꯕꯨ ꯍꯤꯗꯥꯛ ꯍꯥꯜꯂꯨꯁꯣꯅ ꯍꯥꯏꯕꯁꯤꯗ ꯑꯩ ꯍꯤꯗꯥꯛ ꯍꯥꯟꯕ ꯍꯩꯖꯍꯧꯋꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯝꯇꯪ ꯊꯛꯑꯒ ꯀꯩꯊꯦꯜꯗꯒꯤ ꯀꯥꯔꯨꯔꯒꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯝꯇ ꯊꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟꯗꯅ ꯆꯥ ꯀꯞ ꯑꯝꯇꯪ ꯊꯛꯀꯦ ꯍꯥꯏꯅꯔꯦꯀꯣ ꯍꯤꯗꯥꯛꯁꯤ ꯊꯛꯅꯗ꯭ꯔꯕꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏ ꯄꯣꯊꯥꯕ ꯃꯇꯝꯗ ꯍꯤꯗꯥꯛꯁꯤ ꯊꯛꯅꯩ ꯑꯗꯨꯒ ꯐꯝꯅꯥꯏꯕꯁꯤꯡꯁꯤꯒꯤ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯅꯒ ꯆꯤꯡꯕ ꯍꯤꯗꯥꯛꯄꯨꯗꯨꯗꯤ ꯁꯅꯥꯒꯤ ꯀꯩꯅꯣꯒ ꯇꯧꯔꯒ ꯃꯥꯏ ꯁ꯭ꯇꯦꯟꯗꯨꯅꯤ ꯍꯤꯗꯥꯛꯄꯨꯗꯨꯗ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯁ꯭ꯇꯦꯟꯗꯨꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯀꯩꯅꯣ ꯃꯈꯣꯡ 3 ꯄꯥꯜꯂꯒ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨ ꯍꯤꯗꯥꯛꯄꯨꯗꯣ ꯍꯥꯞꯇꯣꯔꯤꯅꯦꯕ ꯑꯗꯨꯅ ꯀꯥꯕ꯭ꯔꯪ ꯍꯥꯏꯁꯤꯗꯤ ꯃꯨꯒꯥꯅꯦꯕ ꯑꯗꯨꯅ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯀꯕꯣꯒ ꯑꯩꯈꯣꯏ ꯁꯝꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤ ꯍꯣꯏ ꯃꯇꯝꯗꯣ ꯀꯕꯣ ꯁꯝꯅꯕꯅꯤꯅ ꯀꯕꯣꯒꯤ ꯃꯨꯒꯥꯁꯤꯗꯤ ꯌꯥꯝꯅ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯕꯣꯒꯤ ꯃꯨꯒꯥꯗꯨ ꯐꯪꯕ ꯉꯝꯗꯦꯕ ꯃꯣꯏꯒꯤ ꯄ꯭ꯔꯗꯛꯅꯦ ꯊꯣꯏꯕꯤꯁꯦ ꯀꯕꯣꯒꯤ ꯃꯨꯒꯥꯗꯨ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯕꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯗ ꯈꯝꯕ ꯊꯣꯏꯕꯤꯗ ꯑꯃ ꯍꯪꯉꯦ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯑꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯋꯦꯅ ꯀꯕꯣ ꯂꯪꯂꯥ ꯇꯥꯖꯥꯕꯤ ꯄꯥꯏꯔ ꯈꯨꯗꯥ ꯐꯨꯜꯂ ꯐꯩꯗꯣꯝ ꯀꯩꯅꯣ ꯀꯥꯏꯅ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯔꯤꯅꯦꯕ ꯑꯗꯨ ꯑꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯐꯥꯏꯕꯔꯁꯦ ꯌꯥꯝ ꯀꯨꯞꯄꯒꯅ ꯌꯥꯝ ꯅꯥꯟꯕ ꯑꯗꯨꯒ ꯄꯥꯏꯁꯜꯂꯒꯅꯅꯦ ꯈꯨꯗꯥꯞ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯏꯁꯟꯕꯁꯤ ꯈꯨꯗꯥꯞꯅꯦ ꯍꯨꯜꯂ ꯐꯩꯗꯣꯝ ꯍꯥꯏꯗꯤ ꯑꯆꯧꯕ ꯄꯣꯠ ꯊꯥꯐꯝꯗꯣ ꯑꯗꯨ ꯍꯦꯛꯇ
สันดกว่างำบะอดุไมนะประมาณเต่าระกะกระบอกกี่เชอดูนะตาละกันนะornament เชอตัวปากกันนะช่วยเอารองกันนี่อดูกี่ฮิดาคูดูกี่ stain ดูนี่ฮิดาคูดูจะดีกันนะเย็ดร้อยอดูเนี่ยนะไอ้ทำจักเกมาดูนะไอ้เนี่ย imagination นะให้เจ้าบันนี่ก็มณิปุรีเดลเลยดิบันนี่ทงชิงนะจิงนี่ไปฮิดาคูเด็กพนัยไปชิงนะก็leader ชิงชินะมวยนะอีเจ้าหัวนะจิงก็ไปฮิดาคูดูชู stain เต่าระกะถอยเนี่ยดิฮัตเตก็อันพัฒนากันนะทำบะมาฮีเสียหงก็ได้บะชิงหาปีเนี่ยบะมันนุ่งสิดะมาฮีเสียมันนุ่มคุดิ้งมาฮีหงไปแต่นะมากีมาตัวกิมามังดูดะคุยคุชินะทำมากะสาระกะกูละหาปนัดเอชิงอ่ะพอบดอที่เรากูหานะทักครบดอมอให้ดูอกะชิงโลมุกเซนบะก็บิจิตรลาก็มาจำแต่นั้นลาดะกูละกันดะดุดูคิบะก็งานทักตัวดุทำหัวเนี่ยคุยจันนารมีบะปวดชักmakata na comment lokachake Sashikanta hidang mayam su no Nepal king maya dagi tabiri pumna magpu khurum jari haina ibira I ibungo Sashikanta si ai tholaga aina nongtang chatlaga saka unaba yabani kuiraba ai khoi show si dai ibungo gi mingse nongmata ibsen oi kidrabani aduna yamna nungsina su tabiba haijaba tare adumai tawdana ai nongmatang di ibungo gi none parking da ai adum thiba khangni akhoi gi side ni saguman kendra su oirong oiribani ibungo se khoi kendra su manai aduna nongtang di unasi ibungo dagi imana hojik manipurda lairabanina imaga dum interaction tawbada hojik dum phone da samnaraga dum nabi bada yamna paungai bai mana dum tambi mayam interaction tawagi photo so dum share tawi rai adai mayam su bagi share tawjarake makata bada saikhom nasagi comment ama smaina tawbasi taning duna lairabani haina comment ama lakpiri madugi makhata na saikhom keneshorna ima yamna nungai thagachari imana pathokpi basi tarubadagi jaherasi leida yadre haina ibirai masigumba comment sini akoina tajaningi si larik se akoina kitang para kanda masi larik se aina lainingi aduga aigi library da thamningi haibagi inspiration sini akoina focus tawjari si larik si akoina kananom na tabadu yes very good information aduga akoina muk pajara kanda magi keno se loksan ba larik oina khutta pairaga paba adune aduga fortunately music akoigi literature gi si hana ina yamna khangjaram dragasu zik tapna sum thizin jarakda manipur gi pochi aduki matik lei aduga literature da leiriba oja sing sina ta that magi kathokpa mayauraga mayam se larik ki maman ga se ubadai tasengna nungaite kapningi larik si maman je 40 rupees ka thaiba aduna magi sahitya si chakhatpagi oina khallaga puthokpirakpa adagi masidai sida larik si maitei londa leirambasi hujika muk maitei mayekta oire aduga muk maitei ID Bengali script leirambasi maitei mayekta leire aduga muk masigi English ki translation tawbasi amna leibirami da aina nahan de book khara share tawjekre matang sida ai book mari tang amuk share tawjarake mingoina panjarabada khoigi Pabung Tombi Nongmai Pandit khoigi Library of Manipur gi advisor oina leibiriba mangwanda khoina English ki book oina khara khangkat piraga khoida share tawbiyu haibada larik trying pan aingwanda tharai larik trying pan si last show da khara share tawjakre ngasi mari amaga share tawjarake larik si masigi larik sina Pandit Atom Babu Sharma E Nilakanta Singh na ibani makers of Indian literature haidana asigi larik se kun manga lupa kun manga yam kanangraba amuhana mapokta amuhana pola khoko ina khoi mayamna khoiram jaga da ba dugumba mapok khagraba
ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯝꯃꯕ ꯑꯣꯖꯥ ꯅꯤꯜꯀꯥꯟꯇ ꯄꯥꯕꯨꯡ ꯈꯦꯜꯆꯟꯗ꯭ꯔ ꯑꯅꯤꯕꯨꯁꯨ ꯑꯩꯍꯥꯛꯅ ꯅꯣꯡꯂꯨꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯒꯤ ꯃꯊꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯚꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯔꯣꯠ ꯃꯁꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯋꯤꯅꯤꯡ ꯃꯅꯤꯄꯨꯔꯤ ꯅꯣꯚꯦꯜꯅꯤ ꯍꯤꯖꯝ ꯒꯨꯅꯣ ꯏꯕꯤꯔꯝꯕ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯂꯦꯇꯦꯗ ꯕꯥꯏ KH ꯀꯨꯟꯖꯣ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯜ ꯃꯁꯤꯗ ꯊꯥꯔꯤꯁꯦ 160 rupees ꯈꯛꯇꯅꯤ ꯑꯗꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯋꯤꯅꯤꯡ ꯃꯅꯤꯄꯨꯔꯤ ꯄꯣꯏꯇ꯭ꯔꯤ ꯀꯂꯦꯛꯁꯟ ꯂꯣꯇꯁ ꯕ꯭ꯂꯨꯝꯁ ꯏꯟ ꯗ ꯒꯥꯔꯗꯦꯟ ꯑꯣꯐ ꯗ ꯏꯁ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔꯅ ꯏꯕꯤꯔꯝꯕ ꯑꯗꯨꯒ TRANSLATED by TH ꯔꯇꯟ ꯀꯨꯃꯥꯔ ꯃꯁꯤꯅ ꯑꯃꯨꯛ 70 rupees ꯈꯛꯇꯪꯅꯤ ꯑꯗꯒꯤ ꯃꯔꯤꯁꯨꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯔꯤ ꯈꯛꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯉꯣꯟꯗ 53 ꯐꯪꯕꯅꯤ ꯑꯩꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤ ꯁꯥꯒꯠꯂꯛꯄꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯌꯥꯝꯅ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯃꯅꯤꯄꯨꯔ ꯐꯣꯛ ꯇꯦꯜꯁ ꯑꯣꯐ ꯍꯤꯜꯁ ꯑꯦꯟ ꯄ꯭ꯂꯦꯟ ꯁꯔꯥꯡꯊꯦꯝ ꯕꯣꯔꯃꯅꯤꯅ ꯏꯕꯤꯔꯝꯕ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤꯅ ꯗꯣꯛꯇꯔ KH ꯀꯨꯟꯖꯣ ꯁꯤꯡꯅ ꯏꯕꯅꯤ ꯑꯗꯨꯒ ꯁꯔꯥꯡꯊꯦꯝ ꯕꯣꯔꯃꯅꯤꯁꯤ ꯂꯩꯈꯤꯗ꯭ꯔꯦ 1928 2013 ꯐꯥꯎ ꯑꯗꯨꯕꯨ ꯗꯣꯛꯇꯔ KH ꯀꯨꯟꯖꯣ ꯁꯤꯡꯁꯤꯅ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯁꯤ ꯊꯝꯕꯤꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯃꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯗꯣꯀꯨꯃꯦꯟ ꯇꯧꯔꯒ ꯐꯣꯇꯣ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯊꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯍꯦꯟꯅ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯑꯦꯃꯥꯖꯣꯟꯗ ꯂꯥꯏꯅ ꯐꯪꯍꯟꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯅ ꯆꯦꯂꯦꯟꯖ ꯂꯩꯕꯁꯤ ꯅꯩꯅꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯤꯐ ꯄꯤꯕꯗ ꯁꯨꯃꯥꯏꯅ ꯃꯩꯇꯩꯂꯣꯟ ꯄꯥꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯂꯩꯕꯁꯤꯡꯁꯦ ꯄꯤꯕꯤꯕ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥ ꯑꯃꯅ ꯍꯧꯖꯤꯛ ꯃꯁꯤ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯠꯁꯦ ꯎꯕ ꯀꯥꯟꯗ ꯁꯤꯒꯨꯝꯕ ꯕꯨꯛꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯁꯨ ꯂꯩꯕ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯡꯗ ꯊꯝꯅꯤꯡꯉꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯊꯝꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯒ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯩꯕꯁꯤꯡꯗ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯒꯤ ꯀꯟꯇꯦꯟꯠꯁꯤ ꯀꯌꯥꯝ ꯌꯥꯎꯏ ꯌꯥꯎꯗꯦ ꯑꯗꯣ ꯌꯥꯎꯗꯕ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡꯅ ꯈꯟꯀꯠꯄꯤꯔꯛꯄ ꯂꯥꯏꯔꯤꯛ 53ꯁꯦ ꯑꯩꯈꯣꯏꯅ ꯈꯟꯀꯠꯄ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯤꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯖꯩ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯔꯛꯑꯕꯅꯤꯅ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯔꯥꯏꯇꯔ ꯑꯃꯅ ꯃꯦꯁꯦꯖ ꯑꯃ ꯇꯧꯔꯛꯑꯦ ꯉꯁꯤ ꯄꯥꯎꯁꯦ ꯑꯩꯅ ꯏꯃꯥꯗꯁꯨ ꯇꯝꯗ꯭ꯔꯤ ꯔꯥꯏꯇꯔꯁꯤ ꯅꯣꯟ ꯃꯅꯤꯄꯨꯔꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯛꯄꯁꯤꯗ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯗꯣ ꯃꯥꯗꯤ ꯔꯥꯏꯇꯔꯅꯦ ꯑꯗꯣ ꯃꯥꯒꯤ ꯕꯨꯛꯇꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨ ꯈꯔ ꯀꯠꯆꯔꯛꯀꯦ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯂꯥꯏꯔꯤꯛ ꯂꯩꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯨ ꯑꯗꯨꯝ ꯂꯩꯕꯤꯔꯒ ꯑꯗꯨꯝ ꯀꯠꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯛꯁꯨ ꯈꯪꯅꯗꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯒꯤ ꯄꯥꯕꯒꯤ ꯏꯊꯤꯜꯗ ꯆꯪꯍꯟꯕ ꯃꯤꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯎꯅꯩ ꯍꯥꯏꯅ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯩꯕꯤꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯤ ꯏꯔꯩ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ 18 book collection ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅ ꯈꯟꯒꯠꯄꯤꯔꯛꯄꯁꯦ ꯃꯁꯤ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯕꯒꯤ ꯑꯗꯨ ꯐꯥꯎꯍꯜꯂꯤ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯇꯧꯔꯛꯄꯗ ꯑꯩꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯥꯅ ꯄꯥꯝꯃꯤꯁꯤꯗꯤ ꯂꯥꯏꯔꯤꯛꯇꯨꯗ ꯑꯣꯏꯅ ꯊꯥꯗꯕꯅꯦꯕ ꯕꯨꯛꯇ ꯑꯣꯏꯅ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯂꯧꯔꯒ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯁꯟꯗꯣꯛꯆꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯁꯤ ꯖꯃꯨꯅꯥ ꯌꯨꯝꯅꯥꯝ ꯌꯦꯡꯕꯤꯔꯤ watching from Manipur love you too ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯔꯦꯅꯨ ꯇꯈꯦꯜꯂꯝꯕꯝ ꯌꯦꯡꯕꯤꯔꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯔꯦꯅꯨꯁꯨ ꯌꯦꯡꯕꯤꯔꯤ ꯅꯥꯎꯇꯣꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯥꯎꯔꯦꯝ ꯇꯥꯏꯁꯥꯟꯁꯤꯡꯅ ꯉꯁꯥꯏꯒꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯔꯣꯝ ꯉꯥꯟꯊꯣꯏ ꯆꯅꯨꯅ watching from ꯀꯛꯆꯤꯡ ꯈꯨꯅꯧ ꯎꯃꯥꯊꯦꯜ
haina ibira'i kachinggi akhoi listener singbu big shout out kachingdagi akhoi gi listener yamna tabi dagi aroibagi comment oina Babi Sorai Samna ibira'i yamna nungsi lairiki mamal tabada adune nungsidre ngone ngasai 40 rupees ka ise ado masi 40 sisu 25 sina 25 ne ado masi gi lairik sing se aina macha pabung na thabirak pasida aina mukhalle akhoi gi si pasana keno achauba athaba ama pasana compile tawrakanda ne Amazon ta phanghallaga di masi mi duna order tawbada yamna thana tawraga mayam singse khumjanba aduna khoige akhang hei sahitya gida laibiriba da masigi idea si thammaga di hujik si akhoina khangdabagi ne badum phangakpa oiradi manipur mayamna manipur ima lebak si dagi chatkrakanda mayamna di ningsing ayambana 90% 99% 100% people se dum mama lebak se dum magi khangning nungsiba labna laikhraga so dum leigani aduna masigumba si akoina fazana compile tawraga achauba larik ama oina thamagadi hena phambada nungaigadraina khalli aduna akoigi tabiriba singdasu akoina yam khangjabadi nachade Sahitya Parishatta laibiriba ahal lamanna sigi idea si tawminnabada Amazon da thambasi kamain thamni kaina haibagi khangdaba leiragasu akoina dum expert pusanjala aga akoina ngamjaba mateng pangjage aduga sigumbase akoina tawhanni hena larik si phanghanbadu aduni aina pamjarise aduga makhatana babi na ibira'i Monica gi wakhanlon sensibility tasengna thagatli haina ibira'i yamna nungai tabada akoina tawbasi yam kanna chauna tawjabadi ngamjaba nachade akoi mai bani na kate aina sida leiraga imana manipurda adagi mafam da leiraga sum unacharaga kate tawbane to very touching akoina thengnarappa mi sida magi kathokpa adagi baba jodhanaga mana aingonda unaramba sida akoi yamna toina unaba nate dusu unaramba matam sida yamna efficient oina mana kari pami adagi mana kathokanda ngasagi siri biren gi poem gase translate tawramba aidi manipur gi wangna da kamaina tawni aduga siri biren gi poem se part 1 part 2 tawbasida part 2 se nanghaudeba Sri Biren ukhide badumana yamna nungai khide mai tawdana khamba thoibi tawbiramba adagi magi wakhandon da kamaina chakhatkani na khanba adugumba gi comment tu magi pukning da leibadu akoina thingna jahubaduna akoisi di kemta tawdre kemta responsible akoina hina tawhaningba pokpa haitare ko adugi inspiration duni adagi Pabung Tombi ngasi suming oina panjakre nomai pandit pabung na hek hogalakpadagi library of Manipur gi idea ga se lei tringai dagi larik se khoi mana pa ba horpada ta larik si tharakpada karamba larik pagani adagi kamain tawgani kai si yam phajana formal oina khoi da lamjing biba smain tawdana dum larik leite ga habada dum khoi se ama chongthokpiraga dum pibirakba adugumbagi yam nungsiba incident thengnai adagi ngasi makta hairaga ngasagi kamta khangnadaba mi amanaga aigi larik phongkibadugi pesa khara lai yambadi nate adubu noigi lariki duda kamaina hapsige aina angangsinggi school da oina interest leiba mali magi du ai wari di sanatri kaina kamaina hairakpase akoigi connection ama leibadugi inspiration dune koina tawjarisi Ana any additional kari happening balay masigi matangda. Aina yamna matang sidadi library gi laaba adagi akhoi Manipur gi literature sing sida akhoi leiriba kambu haiba tare ko akhoi furup che machina thamiba miyeng adagi akhoi tawdaba nateba lairik siam angang sing hogalakpa ichasing inausing punamak se lairi ibasida thawai se yamna leiba aduga lairi se yonbham amane
ꯃꯣꯏꯅ ꯐꯣꯡꯗꯕ ꯅꯠꯇꯦꯕ ꯐꯣꯡꯉꯤꯕꯅꯤ ꯐꯣꯡꯉꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯦ ꯐꯪꯐꯝꯁꯦ ꯁ꯭ꯇꯣꯔꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯂꯥꯏꯔꯤꯛꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯁꯤꯒꯤ ꯋꯥꯁꯦ ꯑꯩ ꯃꯩꯇꯩꯔꯣꯟ ꯇꯝꯖꯔꯛꯑꯒꯁꯨ ꯐꯣꯡꯗꯣꯛꯐꯝ ꯈꯪꯗꯦ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 1989 ꯑꯗꯨꯗ ꯑꯩ ꯑꯦꯝ ꯐꯤꯜ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯛꯑꯀꯥꯟꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯁꯥꯏꯕꯣꯝꯕꯤ ꯁꯅꯥꯇꯣꯝꯕꯤꯁꯦ ꯁꯦꯂꯦꯕꯁꯇ ꯌꯥꯎꯔꯦ ꯊꯤꯕꯗ ꯑꯩꯗꯤ ꯌꯨꯝꯗ ꯊꯝꯃꯤ ꯈꯪꯗꯕꯅꯤꯅ ꯁꯥꯠꯂꯦ ꯁ꯭ꯇꯣꯔꯁꯦ ꯑꯩꯅ ꯆꯪꯗꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯩ ꯀꯣꯟꯅꯪꯗ ꯑꯩꯒꯤ ꯀꯣꯂꯤꯛ ꯑꯃꯅ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯊꯝꯕꯅꯤ ꯁ꯭ꯇꯣꯔꯗ ꯊꯝꯗꯕꯅꯤ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯃꯤꯅꯤꯡ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯔꯥꯏꯇꯔꯁꯤꯡꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯔꯤꯛꯁꯦ ꯏꯔꯦ ꯐꯣꯡꯉꯦ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯕꯨ ꯋꯥꯏ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯦꯚ꯭ꯔꯤ ꯔꯥꯏꯇꯔ ꯍꯥꯏꯖꯕꯅꯤ ꯍꯪꯒꯠꯆꯕꯅꯤ ꯑꯗꯨ ꯃꯇꯝꯁꯤꯗ ꯀꯩꯅꯣꯁꯦ ꯁ꯭ꯇꯣꯔꯁꯤꯡꯁꯤꯗ ꯃꯣꯏꯅ ꯀꯌꯥꯝ ꯁꯤꯠꯄ ꯀꯩꯗꯧꯕ ꯍꯥꯏꯕꯁꯤꯒꯤ ꯀꯅꯦꯛꯁꯟꯁꯦ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯏꯕꯁꯤꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯝꯗꯅ ꯂꯥꯏꯔꯤꯛ ꯏꯕ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯍꯦꯛ ꯂꯧꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯁꯤꯠꯇ꯭ꯔꯤ ꯍꯦꯛ ꯇꯧꯕ ꯑꯗꯣ ꯑꯁꯤꯒꯨꯝꯕꯒꯤ ꯀꯟꯐ꯭ꯂꯤꯛ ꯈꯔ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯑꯩꯒꯤ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯁꯨ ꯂꯩ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯅ ꯃꯍꯥꯀꯕꯤ ꯑꯉꯥꯡꯍꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯍꯦꯛ ꯄꯣꯛꯄ ꯄꯥꯕꯨꯡ ꯔꯣꯃꯣꯅꯤꯗꯨꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ ꯑꯗꯒꯤ ꯃꯆꯥ ꯅꯨꯄꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯃꯥꯁꯨ ꯐꯣꯔꯦꯟꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯗꯨ ꯐꯣꯔꯦꯟꯗ ꯂꯩꯔꯒꯁꯨ ꯄꯥꯎꯗꯤ ꯐꯥꯎꯅꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯁꯤꯀꯥꯏꯗ ꯐꯪꯒꯦ ꯍꯥꯏꯕꯗꯤ ꯖꯍꯦꯔꯥꯠꯁꯦ ꯁꯣꯏꯗꯅ ꯄꯕ꯭ꯂꯤꯀꯦꯁꯟ ꯇꯧꯔꯝꯒꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯆꯠꯂꯒ ꯍꯪꯗ꯭ꯔꯒꯗꯤ ꯑꯗꯨꯒ ꯄꯕ꯭ꯂꯤꯀꯦꯁꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯁꯤ ꯁꯦꯂꯦꯕꯁꯇ ꯌꯥꯎꯔꯤꯑꯕ ꯑꯩꯅ ꯋꯥꯅ ꯊꯤꯔꯒ ꯏꯅꯥꯎ ꯁꯨꯁꯤꯂꯥꯗꯒꯤ ꯐꯪꯉꯒ ꯄꯥꯔꯤꯁꯦ ꯃꯁꯤ ꯑꯩꯒꯤꯁꯨ ꯖꯍꯦꯔꯥꯠꯁꯦ ꯂꯩꯔꯤꯅꯦꯕ ꯑꯩ ꯏꯁꯥꯒꯤ ꯏꯁꯄꯤꯁꯦꯂꯥꯏꯁ ꯇꯧꯔꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯩꯅ ꯌꯨꯝꯒꯤ ꯄꯣꯠꯊꯝ ꯈꯪꯗꯕ ꯉꯥꯛꯁꯨ ꯅꯠꯇꯦ ꯑꯩꯅ ꯊꯝꯕꯥꯃꯔꯤ ꯀꯣꯂꯦꯖꯇ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯌꯦꯡꯗꯤ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯑꯅꯤꯌꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯥꯏꯔꯤꯛ ꯊꯜꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯥꯔꯀꯨꯂꯔ ꯍꯦꯛ ꯆꯠꯂꯤ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯄꯒꯤꯅꯤꯀꯣ ꯑꯗꯩꯗ ꯂꯥꯏꯔꯤꯛꯁꯦ ꯂꯩꯕꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯂꯥꯏꯔꯤꯛꯁꯦ ꯕꯣꯔꯥ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯍꯥꯞꯆꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯔꯤꯀꯣꯒꯅꯦꯁꯟ ꯐꯪꯅꯕ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯣꯟ ꯀꯔꯤꯅꯣ ꯁꯦꯟꯐꯝ ꯐꯪꯅꯕ ꯍꯥꯏꯅ ꯃꯗꯨꯁꯨ ꯑꯩ ꯀꯣꯂꯦꯖꯇ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯀꯔꯤꯒꯤꯅꯣꯗ ꯑꯗꯨꯕꯨ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤꯗꯣ ꯑꯝꯇ ꯋꯥꯏꯖꯒꯦꯅ ꯑꯃꯨꯛ ꯍꯥꯏꯔꯨꯗꯧ ꯃꯥꯜꯂꯤ ꯀꯗꯝꯕꯔꯤꯁꯨ ꯑꯩ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯦꯃꯣꯔꯤꯗ ꯂꯥꯛꯏ ꯑꯗ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯄꯒꯤꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯊꯟꯅ ꯁꯥꯇ꯭ꯔ ꯐꯝꯃꯝꯕ ꯎꯗꯦ ꯁꯦꯟꯇ꯭ꯔꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯑꯃꯅꯤꯒ ꯄꯥꯕ ꯌꯥꯝꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯏꯕꯁꯦ ꯅꯣꯂꯦꯖ ꯊꯜꯍꯟꯕꯁꯦ ꯃꯁꯤ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯉꯥꯡ ꯐꯝꯃꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯃꯤꯉꯩꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯑꯣꯞꯁꯦꯠ ꯑꯃꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯤꯁꯤ ꯈꯔ ꯇꯥꯡꯕꯗꯧꯅ ꯇꯧꯏ ꯃꯔꯝꯁꯤꯅ ꯂꯥꯏꯔꯤꯛꯁꯤ ꯆꯠꯇꯕꯅꯤ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯃꯣꯅꯤꯀꯥꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩ ꯃꯅꯤꯄꯨꯔꯒꯤꯁꯨ ꯇꯣꯛꯆꯔꯒꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯌꯥꯝꯅ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯑꯗꯨ ꯏꯆꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯑꯃꯅꯤ ꯆꯪꯉꯛꯏ ꯑꯩ ꯃꯃꯤꯡꯗꯤ ꯑꯩ ꯀꯥꯎꯖꯔꯦ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯔꯤ ꯏꯟꯅꯈꯩ ꯂꯥꯏꯔꯤꯛ ꯄꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯔꯝꯕ ꯃꯇꯝꯗꯣ ꯈꯪꯗꯦ ꯃꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯍꯩꯅꯕ ꯂꯩꯌꯦꯕ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤꯌꯥꯟꯗꯨꯅꯁꯨꯅꯦ ꯌꯥꯝ ꯐꯖꯅ ꯒꯥꯏꯗ ꯇꯧꯋꯤ ꯑꯩ ꯄ꯭ꯔꯣꯐꯦꯁꯥꯔ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯣꯝꯕꯤꯅ ꯃꯥꯅ ꯑꯩ ꯌꯨ ꯑꯦꯁꯇ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯥꯕ 2007ꯗꯅꯤ ꯑꯩ ꯃꯥꯔꯛꯀꯤ ꯃꯇꯥꯡꯗꯣ ꯑꯍꯥꯟꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯏꯕꯦꯝꯃ ꯑꯃꯦꯔꯤꯀꯥꯟ ꯅꯨꯄꯤꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯛꯎ ꯃꯣꯏꯒꯤ ꯅꯨꯄꯤꯁꯨ ꯁꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯕꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯩꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯂꯩꯗ꯭ꯔꯤꯉꯩꯗ ꯂꯩꯔꯛꯑꯦ ꯑꯩꯅ ꯂꯩꯔꯒ ꯑꯣꯖꯥꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯝꯖꯤꯟꯖꯈ꯭ꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯈꯔ ꯑꯃꯁꯨ ꯑꯩꯁꯨ ꯃꯐꯝ ꯈꯔ ꯈꯪꯗꯦ ꯌꯨꯝꯁꯨ ꯌꯥꯝ ꯌꯥꯝꯃꯦꯅ ꯑꯣꯖꯥꯒꯤꯗꯁꯨ ꯊꯝꯖꯕꯅꯦ ꯑꯩꯅ ꯑꯩꯒꯤꯁꯨ ꯀꯩꯁꯨ ꯂꯣꯏ ꯊꯝꯕꯤꯔꯣ ꯑꯣꯖꯥꯒꯤꯗꯣ ꯌꯥꯝ ꯐꯖꯅ ꯊꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤꯅꯦ ꯃꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯌꯥꯟꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯕꯨ ꯅꯨꯡꯁꯤꯕꯗꯧꯅ ꯇꯧꯋꯤ ꯑꯩꯅ ꯔꯣꯃꯥꯟꯇꯤꯛꯀꯤ ꯁꯥꯏꯠ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯁꯥꯏꯠꯁꯦ ꯀꯗꯣꯝꯗꯅꯣ ꯑꯩ ꯈꯪꯗꯕꯅꯤꯅ ꯑꯩꯗꯤ ꯄꯨꯔꯥ ꯑꯃꯦꯔꯤꯀꯥ ꯒꯥꯏꯗꯨ ꯈꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯟ ꯐꯥꯗꯔꯅꯤ ꯍꯥꯏꯔꯤꯕ ꯕꯣꯕ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯇꯤ 100 ꯃꯌꯥꯕꯨ ꯑꯣꯏꯔꯝꯃꯅꯤ 95, 96 ꯑꯗꯨꯒꯤ ꯑꯍꯟꯗꯨꯅ ꯄꯨꯕꯤꯑꯦꯕ
ꯏꯆꯥꯅꯨꯄꯤꯗꯤ ꯃꯥꯏ ꯗꯤꯂꯤꯚꯔꯤꯒꯤꯗ ꯂꯩꯈꯤꯗꯅ ꯕꯣꯕꯁꯤꯅ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯅꯪ ꯀꯥꯏ ꯆꯠꯅꯤꯡꯉꯦ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯠꯅꯤꯡꯉꯦ ꯑꯩꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯝꯇ ꯌꯦꯡꯅꯤꯡꯉꯦꯅ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯥꯏꯔꯤꯛ ꯄꯣꯔꯛꯏ ꯍꯜꯂꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯈꯨꯗꯛꯇ ꯑꯗꯨꯝ ꯄꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯃꯤꯡ ꯆꯟꯕ ꯆꯟꯗꯕꯒ ꯑꯝꯇ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤꯗ ꯄꯤꯔꯛꯄꯗꯤ ꯅꯠꯇꯦ ꯕꯣꯕꯀꯤ ꯃꯃꯤꯡꯗꯨꯗ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯦꯔꯤꯀꯥꯟ ꯋꯤꯃꯦꯟꯒꯤꯁꯦ ꯃꯁꯤ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯁꯦꯜ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯕꯣꯕꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯔ ꯄꯥꯕꯨꯡ ꯇꯣꯟꯕꯤꯒꯤꯗ ꯑꯗꯨꯝ ꯊꯝꯖꯤꯟꯖꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤꯗꯅ ꯁ꯭ꯇꯣꯔꯒꯤ ꯇꯧꯕꯤꯔꯤꯕ ꯀꯥꯡꯕꯨꯅꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯕ ꯉꯝꯗꯕ ꯃꯥꯏ ꯁ꯭ꯇꯣꯔꯗꯨꯗ ꯂꯥꯏꯔꯤꯛ ꯊꯝꯕ ꯉꯝꯗꯕ ꯑꯗꯨ ꯀꯅꯦꯛꯁꯟꯁꯤꯁꯨ ꯀꯗꯥꯏꯗ ꯕꯦꯔꯥ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯨꯅ ꯔꯥꯏꯇꯔꯅꯁꯨ ꯂꯥꯏꯔꯤꯛꯁꯦ ꯋꯥꯅ ꯐꯣꯡꯉꯒ ꯁ꯭ꯇꯣꯔꯗ ꯊꯝꯅꯤꯡꯗꯕ ꯑꯗꯣ ꯃꯗꯨꯃꯛꯅꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯍꯦꯛꯇ ꯊꯤꯗꯅ ꯍꯟꯗꯅ ꯇꯧꯕꯁꯨ ꯍꯦꯛ ꯂꯩꯇꯕ ꯐꯔꯛ ꯇꯥꯕ ꯃꯇꯥꯡ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯗꯒꯤꯁꯨ ꯑꯃꯨꯛ ꯂꯣꯟꯒꯤ ꯃꯌꯦꯛꯀꯤ ꯑꯃꯨꯛ ꯈꯦꯠꯅꯕ ꯁꯥꯐꯨ ꯃꯌꯥꯝꯁꯤꯅ ꯊꯥꯡꯖꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯡꯁꯦ ꯆꯥꯎꯈꯠꯇꯕꯣꯏ ꯑꯗꯨꯒ ꯈꯪꯗꯕꯣꯏ ꯅꯤꯡꯕꯅꯤ ꯊꯤꯔꯨꯔꯀꯥꯟꯗ ꯃꯅꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤꯁꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯅ ꯑꯔꯣꯏꯕꯗ ꯌꯥꯝ ꯁꯟꯗꯣꯛꯈꯤꯕ ꯇꯥꯔꯦ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯦ ꯍꯧꯖꯤꯛ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯀꯩꯅꯣꯁꯤ ꯖꯍꯦꯔꯥꯁꯦ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯁ꯭ꯇꯣꯔꯗ ꯇꯧꯔꯒ ꯑꯣꯐꯁꯦꯠꯇ ꯄꯨꯔꯒ ꯅꯝꯒꯦ ꯀꯥꯏꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯃꯥ ꯁꯤꯂꯦꯕꯁꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡꯅ ꯇꯝꯃꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯔꯥꯏꯇꯔꯒꯤ ꯃꯁꯨꯁꯤꯡ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯈꯟꯗꯥꯅ ꯁꯣꯏꯗꯅ ꯐꯣꯡꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯖꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯀꯦꯠꯆ 22ꯗ ꯂꯩꯕ ꯁꯤꯅꯥꯔꯤꯑꯣꯅꯤ ꯔꯥꯏꯇꯔꯁꯤꯡꯅꯁꯨ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯤ ꯃꯣꯏꯅ ꯐꯣꯡꯉꯀꯥꯟꯗ ꯕꯨꯛ ꯁ꯭ꯇꯣꯔ ꯈꯨꯗꯤꯡꯗ ꯑꯃꯨꯛ ꯊꯝꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯂꯩꯇꯕ ꯑꯗꯩ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯍꯪꯉꯨꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯕꯨꯛꯁꯤ ꯀꯌꯥ ꯁꯤꯠꯇꯦꯅ ꯑꯃꯨꯛ ꯊꯝꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀꯤꯑꯣꯗꯒꯤꯒ ꯐꯤꯗꯕꯦꯛ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯏꯌꯦꯕ ꯑꯇꯩ ꯑꯇꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯔꯤ ꯆꯠꯂꯤ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯁ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯄꯨꯁꯇꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯔꯤꯁꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯕ ꯂꯥꯏꯔꯤꯛꯁꯤ ꯐꯪꯍꯟꯕ ꯂꯥꯏꯔꯤꯛꯁꯤ ꯃꯄꯥꯟꯒꯤ ꯂꯝꯒꯤ ꯃꯤꯗ ꯏꯟꯇ꯭ꯔꯗꯛꯁꯟ ꯇꯧꯕ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯋꯥ ꯍꯦꯟꯅ ꯉꯥꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯅ ꯏꯃꯥꯒ ꯑꯩꯒꯅ ꯀꯇꯦ ꯁꯨꯃꯥꯏꯅ ꯁꯦꯇꯔꯗꯦꯗ ꯎꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯇꯥꯕꯤꯗꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯀꯗꯥꯏꯗ ꯐꯪꯅꯤꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯃꯤꯡꯕꯔꯗꯀ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔ ꯁꯤꯞꯄꯤꯡ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯦꯟꯅ ꯇꯧꯃꯤꯟꯅꯔꯒꯗꯤ ꯆꯥꯎꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯅꯤ ꯀꯃꯦꯟꯠ ꯑꯃꯅꯤ ꯁꯤ ꯂꯧꯈꯠꯆꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯤ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯅꯤꯡꯊꯧꯖꯝꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯆꯜ ꯃꯆꯥ ꯑꯀꯣꯏꯖꯝꯅ ꯏꯆꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯌꯦꯡꯖꯔꯤ ꯖꯃꯨꯅꯥ ꯂꯥꯏꯁ꯭ꯔꯝ ꯅꯦꯅꯦ ꯖꯃꯨꯅꯥꯁꯨ ꯌꯦꯡꯕꯤꯔꯤ ꯅꯦꯅꯦ ꯖꯃꯨꯅꯥ ꯈꯨꯔꯨꯝꯖꯔꯤ ꯅꯦꯅꯦꯒꯤ ꯅ ꯄꯥꯕꯤꯕ ꯅꯣꯚꯦꯜ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯊꯝꯖꯅꯤꯡꯉꯤ ꯅꯦꯅꯦ ꯖꯃꯨꯅꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯛꯄꯗ ꯑꯗꯣ ꯑꯩꯅ ꯉꯥꯏꯖꯔꯤ ꯑꯗꯨꯒꯨꯝꯕ ꯅꯣꯚꯦꯜ ꯑꯃ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗꯁꯨ ꯌꯦꯡꯕꯤꯔꯤ ꯃꯣꯟꯇ꯭ꯔꯤꯌꯦꯜꯗꯒꯤ ꯄ꯭ꯔꯃꯣꯗꯀꯤ ꯀꯩꯅꯣꯁꯦ ꯁꯤꯔꯨꯏ ꯂꯤꯂꯤꯁꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯕꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯊꯥꯗ꯭ꯔꯤ ꯑꯩꯅ ꯑꯩꯒꯤ ꯄꯦꯟꯇꯤꯡꯁꯦ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯂꯩꯈ꯭ꯔꯀꯥꯟꯗ ꯄꯦꯟꯇꯤꯡꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯀ꯭ꯂꯣꯖ ꯑꯣꯏꯕꯅꯤꯅ ꯑꯃꯨꯛ ꯊꯥꯗꯣꯛꯄꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯕꯗꯨꯅꯤꯗ ꯁꯣꯏꯗꯅ ꯊꯨꯅ ꯌꯧꯍꯜꯂꯛꯑꯒꯦ ꯄ꯭ꯔꯃꯣꯗꯀꯤꯗꯃꯛꯇ ꯑꯗꯨꯗꯤ ꯀꯨꯏꯃꯟꯈ꯭ꯔꯦ ꯏꯆꯥ ꯄ꯭ꯔꯃꯣꯗꯅ ꯇꯧꯔꯛꯈꯤꯕꯗꯨ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯐꯟ ꯔꯦꯖꯤꯡ ꯇꯧꯕꯗꯅꯤ ꯑꯗꯣ ꯐꯟꯔꯦꯖꯤꯡ ꯃꯁꯤ ꯇꯧꯕꯗꯅꯤ ꯃꯗꯨ ꯑꯩ ꯊꯥꯖꯔꯛꯑꯒꯦ ꯑꯊꯨꯕꯤꯗ ꯑꯗꯒꯤ ꯁꯥꯗꯅ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯠꯄꯝꯅ ꯏꯕꯤꯔꯛꯏ ꯏꯆꯦꯃ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯅꯩꯅꯕꯤꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯇꯩ ꯑꯇꯩꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯒ ꯂꯥꯁꯇ ꯖꯣꯏꯀꯨꯃꯥꯔ ꯂꯩꯃ ꯄꯣꯛꯄꯝꯅ ꯅꯥꯏꯁ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅ
ꯅꯨꯡꯉꯥꯏꯕ ꯖꯍꯦꯔꯥꯒꯤ ꯇꯥꯡꯀꯛꯅꯤ ꯃꯊꯪꯒꯤ ꯇ꯭ꯌꯨꯁꯗꯦꯒ ꯊꯔꯁꯗꯦꯒꯗ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯜꯂꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯗ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯗꯣꯛꯆꯕꯗꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯎ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯃꯪꯒꯣꯟ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯤꯁ ꯄꯤꯖꯔꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥꯅ ꯑꯦꯅꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯂꯣꯏꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯃꯃꯝꯇ ꯍꯦꯛ ꯊꯥꯒꯠꯇꯅ ꯃꯇꯝꯗꯨ ꯂꯧꯔꯒꯗꯤ ꯄꯥꯕ ꯅꯪꯍꯧꯔꯔꯣꯏꯅ ꯑꯩꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯄꯨꯂꯞ ꯑꯣꯏꯅ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯚꯛꯇꯤ ꯀꯆꯔꯤ ꯂꯣꯏꯅꯅ ꯂꯥꯁꯇ ꯇꯧꯕꯤꯔꯛꯄ ꯂꯩꯃꯄꯣꯛꯄꯝ ꯖꯣꯏꯀꯨꯃꯥꯔꯁꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯏꯁꯨꯁꯤꯡꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯂꯩꯃꯄꯣꯛꯄꯝ ꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯉꯔꯥꯡ ꯅꯥꯀ ꯊꯦꯡꯕ ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯀꯣ ꯑꯗꯣ ꯃꯥꯅ ꯑꯕꯣꯛ ꯅꯪꯁꯦ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯎꯏ ꯍꯥꯏꯔꯛꯑꯦꯕ ꯑꯩꯗꯤ ꯉꯛꯄꯩ ꯋꯥꯅꯤ ꯅꯥꯀꯊꯦꯡ ꯂꯥꯛꯄ ꯑꯉꯥꯡꯗꯨꯅ ꯑꯩꯅ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯕꯨ ꯂꯩꯃꯄꯣꯛꯄꯝ ꯖꯣꯏꯅꯦ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯃꯄꯥꯅ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏ ꯕꯥꯗꯣ ꯌꯦꯡꯕꯗ ꯕꯨꯕꯣꯛ ꯅꯪ ꯑꯩꯒꯥꯕꯣꯛ ꯅꯪ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯍꯪꯕꯅꯦ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯅ ꯖꯣꯏ ꯅꯪ ꯑꯩꯒꯤꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯁꯨꯗꯥꯡꯐꯥꯎ ꯌꯥꯎꯔꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯦꯅꯤꯋꯦ ꯑꯩ ꯉꯝꯃꯤꯉꯩ ꯄꯥꯖꯒꯦ ꯃꯌꯥꯝꯅꯁꯨ ꯕꯣꯔꯁꯨ ꯄꯤꯕꯤꯔꯦ ꯕꯣꯔꯗꯨꯁꯨ ꯐꯪꯖꯒꯦ ꯑꯗꯣ ꯑꯃꯨꯛ ꯅꯥꯔꯛꯄꯗ ꯁꯥꯊꯤꯑꯦꯕ ꯑꯩꯁꯦ ꯈ꯭ꯋꯥꯡꯒ ꯂꯦꯡ ꯌꯥꯗꯕꯤ ꯑꯗꯒꯤ ꯆꯠꯄꯒ ꯉꯝꯗꯕꯤꯒꯨꯝꯕꯒꯁꯦ ꯃꯔꯛꯇ ꯇꯧꯋꯦ ꯑꯗꯣ ꯏꯁꯣꯔꯅꯁꯨ ꯑꯃꯨꯛ ꯍꯦꯛ ꯀꯟꯕꯤꯔꯤꯌꯦ ꯃꯥꯒꯤ ꯆꯥꯡꯌꯦꯡꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯄꯥꯛꯄꯣꯛꯄ ꯑꯃꯨꯛ ꯂꯥꯛꯀꯗꯣꯔꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯆꯦꯞꯇꯔ 10ꯁꯤ ꯄꯥꯏꯖꯔꯛꯑꯅꯤ ꯑꯁꯨꯃꯥꯏꯅ ꯈꯨꯔꯨꯝꯖꯒꯦ ꯑꯗꯨꯗ ꯉꯝꯕ ꯑꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯅꯣꯟꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ